Lakle lakle Inspector Tayai 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 Ahan mamakta da Diamond Radio Channel ki Inspector Tayai Tabiri bising bu James Sagrujamna Taram lok chobog loina ni ko no khurumjari ngasi su pudura laksari Inspector Tayai chahung sum na hum su batanka Sandok chari bithoromasi miyam gi awa pothana nan bagi damak Diamond Radio hona jaba Sandok chari bithoromasiga hausik hingliba made lekhidraba kanagumga mari lenaram batarabadi maduda lakpa wakat panama aikhoine lokjaba ngamjaroi aibu kari tokadaba ai to phung khang ai gi mapo sibu kari no torisi ai tai bang panas de hingdo no lerabadi ai yar ai na maramuduna bipong khudi makya waba oina hazati ai yum thadok tuna lahamna kana udraba mafam amada chatkhiba tab ai miyam punamaki na bahai bado oire ai yum thadok tuna chatkhiba tabani sai digi ngairaga hauji khalai ne hai komo silo ai wa ge lokse ine ne kobi babu kari haige ai ne kobadi kari hairu ne ge bungo ine gi mangde yek na ba lei be ya de do na khoi ne khangi badun na khoi ne saning ba thangning ba na khoi gi apamba punumakti ine ne thunghali do natre do hoi ne akhoi ine na hairadi loire da aduni na khoi ne ibu mayek seng na khangba haibase hauna sani do na khoi ne khangdana kana na khangani mi ne khangba yabra ne do se darkar oiba punamak do se sina hekta silo se sidi ahan bagini ko ine yari dine kona pido boradi kona so do mawar photo logi loi pithoki do loi gitare se apangba se ine gidine ine na hari basining bathung halo aduga aina ngasai noita phone da haibu noi khangaba natro khangjare ine na haibu mafam su loina khangjare da ine mami gumna koin inaraga ine gi aningwa pa ma thungalore aikhoi gidi aningba kari su leijade haijariba aikhoi gi aningbadi ine na pibiri bado khara thatak khara patak ti haina jadre ko khara thatak sautak paitak adum pibiraga adum loire haijariba kari haige kosa hey kosa Vishnu se ai hai muthia nongondani ne yam sinaga dori bese taun habiyo ai khoi mi gi phatana ba tawba te do mase ai khoi gi tangai phadaba phattaba lakadaba do ngak thokna na ba tawba ai shu ishor ningi na khoi shu ishor ningi dana mi gi mangna ba tawba ya ba na te ko aduga ne ai ge ta thabak se anirak khan be ya ba na karigumba soi khrabadi na khoi gidi khara jail da lairaga supangya mayai do ai gidi izat pungmang manga doriba sidagi hena wase ai makha taningdre na khoi gyan ta da ba kari leiri ine na harga lore khodi ine na bo hai gre de khodi prithvi joy to gele jarim ni ne ine na hai lore adudi muthi kosa akhoi chana batokshi Vishnu wadadi tarai na haibagi wan thabak oina pangthokpadi yamna lubani ko aina haribasin hathu hadogan hathu bagi na kari batakana balai thabak to mai pagalore tapke tapsasanu ko phani ine phani akhoi chacharu gi gine dudi phare aduga ne pau nungai badudi aingonda khara hairo ne ko phani ne hoi lo chasilo hai sundari kari hai gidamo
Karai sakre Vidyadi udena. Lake Beni. How's it got side the Lake Beni? Isano people mix a tin and a big honor of a kangudo, Jello Junction. Yam no matter. Narang di Nang na Tonki, but Sainja. Unton a hawkre. Ado Isano people. Carino Madi, Narang Tongi Vin Changu. Isa Sada Bugumba. Carino Magi Saksaruk to Lima me wishing the war. Nanga had a sabrogano. Wait a more. Madi, I guess success have a matam was hanu idea. Horian Kona Chagi hai. Ada Nangi the Mukta Toina Nangi Kakamsana, Nasi Tonga, then a tongue with Hydra. Ein hai. Madam Mat Soidina Sagani, the Masano Ita begin Hydena, Pamung the Kakatuna, Pon the Murumuru talk, the Novarisane. Ay. Carinone, Pon the Murumuru or Warisane, Zukanago Rizanone. Maruma Pang, Mamma, Bigo or Maleda. Ay why. Section Gadabanico. Makoy Kangu, Majel, the lady Bedu. Kashupanku Quinalero. Madame de Koisano Pigis and Man given it. High Bigiwani, when upon Doctor Tobiaronet. Cariguma Carati Paramata Mibugiwani. Hedubo. Aine. I am not singing. Nasano Pishan of a Topiavanat. Kadai the Bullig in Nasano Pidubo. Ha. Kadai the Legeba. Swai the How's it got a little monida? Vidya. Hima. Lao no quick a camsa lao. Could I live in a country? I know the Gangshin of Harga. Nandi, Angangsi, since in a Drabazan. I couldn't poke on the tea. I could give a sing Mishana tea to Nang Miradi bro. Hayuni. Amutayo. I Yamagi Masadi, Quikishan Tabro. Sundari, Pukshan the Yama Pickle. Karigumba, Nanga Iganagar accident the lake of a toll. Aduga. I could Isana, assume the Matanta character later but dinang no Agadra. Matamadu Yamana, Magi Masani Kandana. I get Nangi Yang like a sword in a colacan. Aduba Nangadi. Yamagi Matsa. I coin and now or condona lady Besse. Karigumatam the Nanga igana poke te, Nanga igi sanate haduna. Nang the Mirai Bugumagimong the Sundari. Mutamo, Wapamadu Arhanmo Wapam, Natenate. Ainekan. Nanga Nangasi Warakatarabasu, Nanga Paneam Sumlabasu. Nanga Nangsi Warakugimong say, Ainekaya Pamanat. Aikan. Nakoinu Pigi Honaba, a swan Bapuxian Makakdile. Nakoshi, Taibong Sim. Machama Amadi Mapuribu, 16 Tami Hababu. Nakoinu Pi Habazi, Sigi, quite Gishonadi. Magi Habadun here and a loon, Loxan Kidna. Me a topa Habaza say. Inung Shiu Yadaba, Iruluna low Yadaba Madile. Mase, Aina Kangman. Aina Tasena Kangman. Aiwai. Angang the laboring. Karai Saki, Kokoro. Lekai Kero Lekaida, Labra, Karai Dele Habado Monio. Later budding on Hero. Angangado. I couldn't tatita when it over Yavanat. Aina no one the hidey with it. Aigi Yamagimasa, Aigi Shisha. Saga is standing on Yamata. Ningola Magi Mamitaki Mapita and by the say, they don't wait no eye for Yapabo. Cello. Amutasal. Karai the labor Habadio. Aduga. I'm on the paw, the Tomo. Pani Mutamo. Queen. Cashunatavano Pimisamo. I could get Lambias to get Tadon of one of the Lupa Ani Amarum the Yam Krabopashan, Amarum the Yam Kidrapasanic, Kari Hagekosa, Muti, Ayuhadi, Yam of Suyam Drabasu, Paisai Besti Pasan, Loxella Galori, Hard Patupa Habadi, I coin it or whatever net. Matam Karapazalaga. I coin any Kanghandana, Karalaga, Tadok Pi Karalorida. Karisho Haruida, Mimana, the Binina. Kaributo Zerunigiman, Sak Kangandraga, Loredana. Hey, I couldn't. I should have told you. I couldn't. I'm to come. Guide to come on it. Kaidorgi Mimuti. As I coin a tea, but in a Tarkono, I see the sun holding it. Maningalo. Come, up the Kamus.
Karino, gari ma kam chalai jina. Krai digino. Amuta ngai biko. Karino mata hang jage ba. Karino. Ai bura. Mafam asidadi atopa kanasu leitaba mali. Som khakta oira mali. Haipet shekou chatpa su mali. Kadom da satpigadabano. Ai khoina haipetang thinjarambada kari akaiba leibibage ichal kari kage muthi aigi khwaise kari asobe lege kari mata soide da yamna phajagre yani ebung ko ai ithanta dum chachaki hoi kari ni na yani haigum su tauba aduga ai bulana ubi bagi waro ichal ai di matam masigi migi mateng pangjaba nabung khoi ni doi bema nangna nungsa saraba matam masida saraba kalen gi mai salakta lambi sorok asigi matakta na khong nama seko mado ubada nabung amo oina thamoy se puba ngamde nang ne khoibu lana khanbagidi ai khoi khangdre ko adubu nangi damakta nangi panthok phom adu phawbada ai khoi na thinjaram ge haibabu kari kaibage ke ga o tono phajagre dako ko cha nangi khu hai sin marola ma ai ga cha bek mane ichal o waro bibiadi ai khoi phagi jukai oina khajiktang isal thengna jabasida oina jabani ko lana lobi ganu ko ibung ko ai karima to warok jabal laisati ai ithanda dumak chachaki ai gi panthung haibalait ai na thokpa dum chachakri kori no ni ai na thokpa chachakri oi ai khoina thiragli siga mana khalamni bo khansiga mafam asida pattaba khalake tawi ko wakhal se control tawbung amak loi tawi ko adur batardi mafam asidagi mahaku ai khoina pukhraga chingona sida duga hat tupadi yadi adu mana de khoi bu sak uthokre mana khoi bu sak ukhrabani na makha tarakpadi kya phagada ba mande se kari tawdai adurabadi mafam masidigi mahapu buba tamo nasanu pile hodi koi chatuna lekai te sohanga bani ma kanamata gi yumda le hodi kari adudi yum thaduktuna satkadori badi kari madugi maramna kari nova magi case atugi dama akhoi mai pakle da marale bami singmi phaduna koto putholo matung na makoi rimal lauthaduna judicial custody da leik nati masina taba magi apa makari natraga nupa aduga maka khangna mi chanara mi heduna nupa adu khoina phajalaga police ki makhoda sinaki rimal lauthar ga jenda le hele heduna akhoi bu warori bro mathamo adu di khangdre kamai toni torisidi tangai sena mangki bataragadi migi mamangdo thongni kaisa khrani da aduga ichegi tegena ekhoi bu kari ne na khani ekhoi na thawa sa da bane na ngai ko magi ka da sangai yengsi lo amte yengsi lo kadai sina kari swaidiga si sang irga thambu jalo sida di kari mutu dina moi tabo sida magi boy makumang doktona kolom saptanu lerami sikarino kadai piro sida piro kakamsa aibu warobi gano kakamsa ai kakamsa amade indom chana ai gi damak to wabi ai gi damak tanung sibi ai mayek sing na khangjai kakamsa adubu kakamsa ai se
ꯃꯄꯣꯛꯀꯁꯤꯒꯤ ꯃꯤꯑꯣꯏꯅ ꯄꯣꯛꯄꯗꯁꯨ ꯌꯥꯝꯅ ꯈꯨꯔꯧ ꯊꯥꯡꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯤꯃꯥꯟꯅꯗꯕꯤ ꯑꯣꯏꯔꯨꯕꯅ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯟꯗꯣꯝꯆꯥ ꯑꯃꯗꯤ ꯀꯀꯥ ꯌꯥꯝꯅ ꯋꯥꯍꯜꯂꯦ ꯏꯟꯗꯣꯝꯆꯥ ꯀꯀꯥꯝꯆꯥ ꯅꯆꯥꯕꯨ ꯋꯥꯔꯧꯒꯅꯨ ꯑꯩ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯦ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕ ꯈꯪꯗꯦ ꯑꯩꯒꯤ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯈꯣꯡ ꯑꯁꯤꯅ ꯃꯥꯅ ꯄꯨꯕ ꯃꯐꯝꯗ ꯆꯠꯂꯒꯦ ꯆꯤꯡꯗ ꯃꯥꯟꯗ ꯖꯪꯒꯜꯗ ꯃꯐꯝ ꯈꯪꯗꯦ ꯀꯂꯛꯄ ꯃꯤꯍꯧꯕ ꯂꯩꯇ꯭ꯔꯕ ꯇꯥꯏꯕꯪ ꯑꯗꯨꯗ ꯀꯂꯛꯄ ꯃꯤꯍꯧꯕ ꯂꯩꯇ꯭ꯔꯕ ꯇꯥꯏꯕꯪ ꯑꯗꯨꯗ ꯑꯩ ꯆꯠꯅꯤꯡꯉꯦ ꯃꯐꯝ ꯑꯁꯤ ꯀꯂꯛ ꯆꯥꯎꯋꯦ ꯈꯝꯕꯟ ꯆꯥꯎꯋꯦ ꯑꯣꯏꯖꯕ ꯌꯥꯝꯅ ꯊꯤ ꯃꯁꯥ ꯃꯁꯥꯒꯤ ꯌꯥꯝꯅ ꯈꯜꯂꯦ ꯀꯀꯥꯝꯆꯥ ꯀꯀꯥꯝꯆꯥ ꯅꯆꯥꯕꯨ ꯋꯥꯔꯧꯕꯤꯒꯅꯨꯀꯣ ꯏꯟꯗꯣꯝꯆꯥ ꯅꯆꯥꯕꯨ ꯋꯥꯔꯧꯕꯤꯒꯅꯨ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯀꯥꯝꯆꯥꯅꯗꯤ ꯏꯟꯗꯣꯝꯆꯥꯅ ꯋꯥꯔꯝꯒꯗꯕꯗꯣ ꯑꯩ ꯈꯪꯉꯤ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯕꯒꯤ ꯋꯥꯕ ꯑꯩꯒꯤꯗꯃꯛꯇ ꯃꯤꯀꯨꯞ ꯈꯔꯗꯪ ꯋꯥꯔꯕꯁꯨ ꯑꯩꯅ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯃꯁꯤꯅ ꯏꯟꯗꯣꯝꯆꯥ ꯑꯃꯗꯤ ꯀꯀꯥꯒꯤ ꯄꯨꯟꯁꯤꯗ ꯑꯌꯦꯠꯄ ꯍꯥꯏꯕꯗꯣ ꯑꯃꯠꯇ ꯑꯣꯏꯔꯣꯏꯗꯕꯅꯤ ꯑꯗꯨ ꯈꯛꯇꯁꯨ ꯅꯠꯇꯦ ꯃꯤꯑꯣꯏꯕ ꯀꯧꯕꯅꯤꯅ ꯐꯖꯕꯁꯨ ꯈꯪꯉꯤ ꯅꯨꯡꯁꯤꯕꯁꯨ ꯈꯪꯉꯤ ꯀꯂꯛꯄꯁꯨ ꯑꯄꯥꯝꯕꯁꯨ ꯄꯨꯝꯅꯃꯛ ꯈꯪꯉꯤ ꯋꯥꯈꯜꯅꯗꯤ ꯈꯜꯂꯦ ꯃꯈꯟ ꯃꯈꯟ ꯃꯤꯠꯁꯤꯅꯗꯤ ꯎꯔꯨꯕꯅꯤꯅ ꯃꯤꯍꯧꯕ ꯀꯂꯛꯄ ꯅꯨꯡꯁꯤꯕ ꯄꯥꯝꯕ ꯂꯣꯏꯅ ꯈꯪꯉꯤ ꯀꯔꯤꯒꯤ ꯐꯥꯎꯍꯜꯂꯤꯕ ꯊꯃꯣꯏꯅꯨꯡ ꯑꯁꯤꯗ ꯑꯄꯥꯝꯕ ꯅꯨꯡꯁꯤꯕ ꯑꯩ ꯈꯛꯇꯒꯤ ꯀꯔꯤꯒꯤ ꯑꯣꯏꯖꯅꯤꯡꯂꯤꯕ ꯑꯩ ꯈꯪꯗꯦ ꯃꯁꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯆꯠꯅꯕꯤ ꯍꯥꯏꯕꯗꯨꯔ ꯈꯪꯗꯦ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯀꯔꯥꯝ ꯆꯥꯎꯕꯗꯒꯤ ꯑꯩꯅ ꯍꯦꯟꯅ ꯈꯟꯖꯜꯂꯨꯕꯒꯤ ꯑꯣꯏꯔꯤꯕ꯭ꯔꯥ ꯈꯪꯗꯦ ꯃꯇꯤꯛ ꯃꯄꯥꯗꯤ ꯆꯥꯗꯅ ꯊꯤꯛ ꯅꯦꯝꯕꯅ ꯊꯥꯖꯕꯨ ꯄꯥꯝꯖꯔꯨꯕꯒꯨꯝ ꯃꯤꯃꯥꯟꯅꯗ꯭ꯔꯕꯤ ꯑꯩꯅ ꯉꯁꯤꯒꯤ ꯃꯤꯃꯥꯟꯅꯕ ꯇꯥꯏꯕꯪ ꯑꯁꯤꯗ ꯇꯣꯈꯥꯏꯅ ꯇꯥꯔꯕꯤ ꯑꯩꯅ ꯍꯤꯡꯂꯨꯕꯒꯤ ꯃꯔꯝꯕꯨ ꯀꯔꯤꯅꯣ ꯑꯩꯅ ꯃꯤ ꯃꯔꯛꯁꯤꯗ ꯑꯩꯅ ꯍꯤꯡꯂꯨꯕꯒꯤ ꯑꯔꯊꯕꯨ ꯀꯔꯤꯅꯣ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯆꯩꯅꯥꯇꯅ ꯌꯣꯝꯂꯕ ꯌꯦꯡꯂꯨꯕꯗ ꯑꯋꯥꯠꯄꯗꯅ ꯄꯤꯛ ꯊꯜꯂꯕ ꯏꯟꯗꯣꯝꯆꯥ ꯀꯀꯥ ꯍꯤꯡꯕꯗ ꯆꯪꯕ ꯄꯣꯠꯂꯝ ꯄꯨꯝꯅꯃꯛ ꯑꯋꯥꯠꯄ ꯂꯩꯇꯅ ꯑꯩꯒꯤꯗꯃꯛꯇ ꯄꯤꯕꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯀꯟꯕꯤꯈꯤ ꯃꯤ ꯑꯣꯏꯅꯅꯕ ꯏꯍꯩ ꯇꯝꯍꯜꯂꯦ ꯑꯗꯨꯕꯨ ꯑꯩ ꯃꯥꯏꯊꯤꯔꯦ ꯏꯟꯗꯣꯝꯆꯥ ꯑꯩ ꯃꯥꯏꯊꯤꯔꯦ ꯑꯩ ꯆꯠꯂꯦ ꯀꯀꯥꯝꯆꯥ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯑꯩ ꯆꯠꯆꯔꯨꯈꯤꯒꯦ ꯀꯀꯥꯝꯆꯥ ꯑꯩ ꯆꯠꯆꯔꯨꯈꯤꯒꯦ ꯀꯔꯤ ꯆꯤꯊꯤ ꯑꯃ ꯏꯔꯒ ꯊꯝꯃꯝꯃꯒ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦꯅꯦꯁꯦ ꯑꯩꯅ ꯅꯪꯕꯨ ꯑꯉꯥꯡ ꯑꯁꯤ ꯌꯦꯡꯁꯤꯜꯂꯣ ꯍꯥꯏꯕꯕꯨ ꯁꯨꯟꯗꯔꯤ ꯅꯪꯅ ꯀꯔꯤ ꯑꯃꯠꯇ ꯌꯦꯡꯁꯤꯟꯗꯕꯅꯤꯅꯦ ꯀꯔꯤ ꯇꯧꯅꯤ ꯇꯧꯔꯤꯁꯤꯗꯤ ꯃꯥꯅ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯗꯤ ꯀꯝꯗꯧꯒꯗꯧꯔꯤꯕ ꯁꯨꯛ ꯌꯥꯝꯅ ꯃꯇꯝ ꯐꯠꯇ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯁꯥꯅ ꯃꯁꯥꯇꯒꯤ ꯈꯜꯂꯕ ꯇꯥꯏꯕꯪ ꯃꯤ ꯁꯥ ꯑꯣꯜꯂꯕ ꯃꯤ ꯀꯌꯥꯅ ꯀ꯭ꯔꯤꯛ ꯏꯟꯅꯗꯨꯅ ꯂꯩꯔꯕ ꯁꯥꯅ ꯃꯤ ꯑꯣꯜꯂꯛꯂꯕ ꯃꯇꯝ ꯃꯤꯅ ꯁꯥ ꯑꯣꯜꯂꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕ ꯑꯩ ꯀꯔꯤ ꯇꯧꯒꯅꯤ ꯑꯩ ꯀꯔꯤ ꯇꯧꯒꯅꯤ ꯃꯣꯏ ꯇꯥꯃꯣ ꯀꯥꯟꯅꯔꯔꯣꯏ ꯄꯨꯂꯤꯁꯀꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯔꯤꯄꯣꯔꯠ ꯑꯃ ꯇꯧꯔꯁꯤ ꯄꯨꯂꯤꯁꯅ ꯅꯨꯃꯤꯠꯁꯨ ꯇꯥꯗ꯭ꯔꯤ ꯀꯔꯤꯅꯣ ꯃꯥꯏꯀꯩ ꯀꯌꯥꯗ ꯈꯥꯏꯗꯣꯛꯑꯒ ꯊꯤꯍꯟꯕꯅ ꯐꯔꯅꯤꯌꯦ ꯐꯔꯦ ꯃꯗꯨꯃꯛꯅ ꯐꯔꯦ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯑꯩꯕꯨ ꯅꯪꯅ ꯀꯥꯎꯕꯤꯅꯨ ꯑꯩꯕꯨ ꯅꯪꯅ ꯀꯥꯎꯕꯤꯅꯨ ꯀꯥꯎꯒꯦꯁꯨ ꯀꯥꯎꯕꯤꯅꯨ ꯅꯪꯅ ꯑꯩꯕꯨ ꯀꯥꯎꯕꯤꯅꯨ ꯅꯪꯅ ꯑꯩꯕꯨ ꯀꯥꯎꯕꯤꯅꯨꯅꯦ ꯀꯥꯎꯕꯤꯅꯨ ꯀꯔꯤꯅꯣꯅꯦ ꯄꯩꯁꯥ ꯅꯪꯅ ꯁꯛꯄ ꯏꯁꯩꯗꯨꯕꯣ ꯑꯗꯨꯅ ꯀꯔꯝꯕ ꯏꯁꯩꯅꯣꯅꯦ ꯅꯪꯅ ꯇꯧꯕꯗꯨꯕꯣ ꯈꯥꯡꯃꯩ ꯌꯥꯝꯅ ꯚꯥꯏꯔꯦꯜ ꯆꯠꯄ ꯏꯁꯩꯅꯤꯗ ꯅꯈꯣꯏꯒꯨꯝꯕ ꯑꯉꯥꯡꯅ ꯈꯪꯉꯣꯏꯗ ꯀꯔꯤꯅꯣꯅꯦ ꯍꯥꯏꯕꯁꯤꯕꯣ ꯑꯩꯈꯣꯏꯁꯨ ꯏꯁꯩꯗꯣ ꯀꯔꯤꯅꯣ ꯈꯔ ꯈꯪꯒꯦꯗꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯃꯃꯤꯡ ꯌꯥꯝꯅ ꯆꯠꯄ ꯕꯤꯍꯥꯔꯗꯒꯤ ꯑꯉꯥꯡ ꯃꯆꯥꯗꯣ ꯃꯌꯨꯝꯗꯣ ꯅꯣꯡꯅ ꯇꯥꯞ ꯇꯥꯔꯒ
to pham bole ai bana te ba mana ne ma akhoi gi to ishan to bum da o za amagi ma anakta mana isai ma sa akpane ba adu da gi ho za duna so chel me da tha agat pani dana adagi di ba ire loi dana angang do ma adu da gi ma thang mi na ka orok pane adagi ka arino Punjab ki isai sakpa ka ari ba cha haibra ma anaga ka oraga hi isai ga na angkrab ne aiso ma nipur ge foba hi isai sakpa ka nana ba ton ta ora kena ye engena aiso isai ma temana amaga tha gat ke ta obani da tangi mong sidi na arai tat panina nana ngang ko si sao ba so do mali ni krino nangi ho gi sai do phana dom phajari ne ai bo nang na cao bino ai bo nang na cao bino cao ge so cao bino nang na ai bo cao bino nang na ai bo cao bino ne cao bino kha ngi aduni aige angang oiringai nungsibi aige angang oiringai nungsibi aibu kaubinu ne aibu kaubinu maka asumna sa pane as krino ne marai tat pami su sai sa ko di marai ta de ko masi su angak pani krino kang de ko masi su so na semak pada ya na phasa kre wani nang isai do de krino as maming ya na sat pai sai ore ne ko ado de Brel sat kredi pasa so ya no fangani YouTube ta kreda pasa ya no fangmi wara mani ne adu dika kha mai pora ngang du pun chi do pora sem to kha ra mani ngako gari le karam ba case ke ob jano ne lakyo मैं son da lakyo akoi gi sar sida le lakyo sir mi khra la ye sir oh sangolo ga mai ngasi su ke sama mu la ka dori bra sir asi lakko si sir nahan gi lakhi ba nupa do ni sir aibudi sir vidya haiba krino magi physical challenge taw nu pi msa do gi kori muk to jano sir am to sangjar ke sir oh sangcham biro kai dori ama waro bi biati ichanu bi bidia do sigi chiti si 르가 yum thadok tu na chak kari hariba mana waro begini akhoi de yelo heba sinitra adudi pungpham di gyam koiraba sir pongkoi koi khidri nang bu khara hayune sir de khara ta mudana sir aina maning de thabak inkham khara loi salinge da mango de le hobani adubu akhoi ki ka kamjana ko ya heduna thoklu matam dadi makti leiramdri pangkan kana banatri adudi kadai waide chalambe kanagati nei made sir kanagati naruni magati na ba mataliti lekai gi mamana ba khrati na badasu aina chatun loina hangmuri kana mata le hogdo makoi khangde loina hai pare adudi gamai sir aikoi gi tingok toro aduga aikoi gi police team matai jogok toro koge namade pharo aikoi gi police team mari manga thoro tonga police station sine bereke thangdo tuna check tawayo aduga photo du de khoi de le ramani santos sir vidya gi photo du sai tho lambi de chapra lambi de lakpra heduna bereke sing de check toro go phajal ga thamoi phagani sir yana phare aikoi athu bu matam da mahako lambi de thingna bra habni yeng aduga nakoi yum da lakpra heduna yong paule re de khoi de soidena tamo phagani sir gamai sir khana thoro phagani sir ngasai degi phana koina thiam duni yenge karigo mumta nongon da changdine aikoi lana logno aikoi nabungum mangak tani ne she aikoi na nangbu mafum asidagi mafum chaba man da nangbu thinbirumge haibase masidagi na laibu phaba nangi kari leirige yengoi aikoi na lamda bataradi nasakla ifada phasai chung firansu chap chai nupi muguyoda kari mata watpa leite ajariba adubu satpada khajiktam sheko madudi kari sunati
콩부 미로 로 가리시다 카칼로 낭부 가리시다 아이코이나 합라가 낭기 판통밤 용나나바 텐비렁게 하리바 이게 아니기 bunko 아잉가 사이드가 하이저리드나 가리기노 숨 아이부 머펌마시다 간티 토고 마카이 아이게 뚱 이너드나 숨 레리시부 가리기노 nga saidike su aina haijabasibu kari mata tabidrisi karigino ba aikoina tadaba natini nangna tadabani nangmuna khallo mafam asida nupa hum amadi nang nathanta 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 khandani yengone aikoidi nupa ni nupa 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 nangna Nupi, 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 Nupi. Yaris, ay chalage. Tado, ay gilam tado. Hey, nangilam tado gan. Nangilam biro sibo. Ha, sibo nangilam biro. Nang ay koi mang de lepsal raga koi mang do halaga. Aduga nang butaray taray ko nung doga chatba. Ay koi si film lila de yaw ba. Ay koi billion biat kai do ni nang khali cha. Hujiti malay masida leriba misingse bet ki bet ngakta ngairabani bet ki bet bet ki bet bet ki bet kanabo sengba torige kanabo chumba torige hek makok jingmadagi hawraga aton phawbagi manungda leriba misingna kana kana na sengba chumba torige ha kana kana chumba sengba torige macha macha gi nungaina namagi damakta ngasidi bushurna nangbusu hey kari idongdani geng leruna kocha kalune kocha makko chipari ga chingkalune hey Vishnu Vishnu naming magne chingkalune chingake tado tado se tado 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 hey machinji menjalune ruman karai chakrage chilere hey logro chalo hey gari du thorune kocha Hey, kocha, gari itu taurone nanggo, mang betari ne pun mak, sian met taurone, tauri itu kare. Karino, kadai itu mana calonga dori sibo, kari kita mukto no mana, koi betadok to ne cali sibo. Vidya, nang kali bawa kan sibo karino, nangi na kura hamadi, nangi nantom cana kiam lagi. Sama loire haidana haraudana ngarang khakta harau le minaram laga oh nang nei khoi bu yamna pendra mali nang nei khoi bu yamna pendra ba haibadu era mali ne bidya kamai toni sidi moi tama police na su kongolik karino haibadu yang kise kai dobage amukta tapthabiyo kai dobage sundari sibu tapthaba yari bro ha sibu tapthaba yari bro haiba pattanung da tholabadi Ai amaga ai temagana kari khanga dorike ha ai lekai miyam mamanga sidasu changsi sibaga chapana ga dori changsi sibaga chapmana ga se yengo ai kari no to phum khangdre bidya amuk ta dia lo kai do bage nangi ka kam sana lan ma leira su amuk tang hairu laune kari no tori sibonango ni mana setri chadu kadai de lenum godori kadai da patanum da thongani karino to godori bali las karino hai to godori si ni thamo ada gari ma thongjale kana wari jana masakshi amukta khangdena ai amta changjarake ba kana oirabano inomcha kaka Indom saga kaka gana di ay bu khangbiram la roi ay giming yai phabu kauchai ay nga si mapam asida changjarak pase ay maya si amna kal hauna ba khangdi adaga ay oktaba lamket lamhai bani haina thini ngangbira basu haina mapam asida ki changappa gisu ay bu ngangbi ge chaibi ge phubi ge harabasu kakam samadi indom chana aibu phubi chebi badai kari mata haijar ibungo kari no nangna mafam asida laga kapsal lok chale sibo ha
Kari marungino. Kari marungino haiba. Warabu yade koi bungo. Ai koi mathai amna sar. Mafam marang khangdaba wagidi ai koi kayane matam siamna sadri. Karai da lakpano mafam onar bro bungo. Amukta chapikro. Ai koi ne mathai amna sari bungo. Kaka na chabang api. Kaka na sari ba mathado. Ai amasu bidya gi maram da soidan oramasu. Kari nang na kana. Ha nang na kana no. Nang gi maram da di koi na kari gi wari. Hey chalo chalo. Sai sarakan. Chalo chalo. Mafam masidi gine. Chalo. Mathong maram khangdaba. Mathana matha sari ngai sida. Kaka ai mafam masidi gi soidana chachagani kaka. Adubu kaka aina lakchari basigi maram amukta di kaka khoina tabi adugi matungda aina lan khiba aina bebar kai khiba leiragadi kaka khoina aibu khut chana warak pi police ta pharaga sinagyar susina bi adubu kaka wafam matang di khangbi kaka ai bidya banungsi ai Tamoy siyang na bidya ba nung siya? Kari, ay bidya ba nung siya? Nang, ay ko yung sitri raw, ha? Ako yung sitri raw! Hey, chalo! Chalo! Chalo, hey! Amutungay ko! Muy kaka, amutungay ko! Si, amutungay ko ba? Hey, mi usita ba tong ko? Mi ga mayong sisanga ga, ay bidya nung siya no? Hey! Ay, si Makura ni ne! Makura! Nang na yung sitri raw! Kaka, ay po na magkangjay kaka. Bidya kautopiro. Punamak bidyada ay maram da hangbiyo. Ay maki ang ngoringegi. Ang ngoringegi marupne. Makay ga school na matadalarik taminarki. Makay ga roll number. Krik ina doon tang na tana doon laki. Laibak tiba garigi extend na mada. Makoy gi pabong nga madi imalay kita ba daw. Matamado dagi mahak. Makong tikpo doon na kakahoy na mahagpupura ka chatki. Ay madusukang say kaka. Matam madudagi kaka. School na mahakarakit. Mahakarakit ba da? Ay kaktang school na doon na. Ay kaktang mahakita ba? Ang angoy na wazaki. Ano po kaka? Ay miram na. Ay Indian Army oina ay laizaban maga iga marup amagum adumak adubu handak aina thorok pada magi mafamda aina nungsi aina pongdok saban adubu kaka madi mimana dabine madi yum paloy kaka madi nom sagi mai kholoy haiduna matam punamak dum na haiduna le adubu aina yamna chokthok charai Aigi apokpi imada aina wafam asi haudok lubada ima khoina harau yarakani khanki hadubu kaka ima khoina mahakpu mimana dabini haiduna mahakpu mama oina loksin mangamoi harak wafam asi aina ngarang tamlubane madudagi mahak yamna warawkre phone su pairakhi phone su op tawduna laik kaka ai magi mafam da lale mukta haijaki Kaka, ay kakama di dom sagi mitagi pitaan gaya doon lakpan nati. Magi aning maso ay natugay gaya doon laksaban nati. Kaka, ay kakakoy madi dom sakoy gimamangda. Ay wasak to na iyay jari. Ay punchiso pa yung palo eh. Ay bidya na trabadi. Ay punchiso pa yung palo. Mahang na mimana dabi oiraga kari tawrubagi kaka. Ay di, magi hakchang gi phibam da nungsiban nati. Ay di, tamoy siyang namamu nungsiba kakta. Magi tamoy, magi wakalon, mamu mayak siyang na nungsiba kakta ni. Kaka, ay di, hakchang gi mapantonggi kalagpamihaw buto da nungsisaban at sa de kaka. Ay nalan kima pa naman agpiyo kaka. Ay nahari ba siya mong tatabiyo kayo maging kaka. Hey, mi usita ba tawag?
미기 뭉드 짜가가 이씨 아이기 자부 빠면 아이 낭는 뭐란 모이더라 이게 자도 용 타독들을 짝해보자니더라 아이 코이는가 사이 막하이 티브 칸들을 내리버시 낭는 뭐란 모이더라 자도 용 맛이 타독들을 짝해보이래 그리 너 하리 집어까까 미디아보 용 타독들을 짝해봐 아이 까도 홈도 잘리자노 강대 그리 너 떠리버시 아이 허여우라 시대 가리 무사kim 두브라 가리 두고 먹는 피 마사마 마친 파절게 야보 말래 차로 마닝 할래가 차로 파리셔 따로 쇼이드로 이거는 흐지기다 타스로 카르톤에 따라고 마이 턱저로 파리셔 가리노 police 오직 잡히도 거기 뚱도 따나라 말이니 까는 또 집어 에이 깐나 통네 과차 깐나 통네 police네 거요 그래네 과차 아스 야도 똥니니 또 못해 낭보 아스 police 우리가 와이 똥니 가리시 가먹고 째는 게 바로 들어 사다 아씨네 마로라 맞단자시들 나오버네 아스 까리로 똥니 집어 에이 턱저로 내가 마이 카르톤에 턱저로 내 파운데이션 마망도 테슬게 살 타스로 마망도 타스로 핵젠기보다 막통 핵다 나라가 핵다 깎거든 파주 내 가자로 곰들어 하이 가보 곰들어 시계노 시계노 비어 시계노 살 그 시엘락바네 살 시엘락바 누피 시엘락바부 누피 마친 멘살라가 누피 시엘락바 mana sum mana bana macin men salon haiba mana haidra kosa haidra mana haidra sir haibani mana haibani ngaiko nupi si nakoi hongi ro natraga nakoi hongi marakta kanagino sir akoi ama hektagini kari akoi ama hektagini haiba kari haiba kari नते कोचागी नहीं है कोचागी नते सर मुठी की नहीं सर मुठी ना पाव है इधर न कोई मुना खंगा बने फारी बनो पीएस की ममिंग विद्या अदुगा कोई न थीरी बा नच्चन नहीं आचिन न ठुदिगा सिरे करी शिबा 앉아 너만 앉아 전화 나 그 차이행어도 파이르가 나랑 시가 시에다가 쌀 깡치가래 그리 깡치가라 깡치가라 똥기나 쌀 똥자로이자 아무나 똥자로이자 그리기 똥자로이자 나 거기 나 짠나 제일 들어 Hey, lawan. Kali lawan. Nufi masashi macin pajalga. Kunjal laga purga mokina. Adiga akoina shomda tiriba. Hey, lawan. Makong makuchi pairga. Loina. Tuje kuna famne. Saying adu pairga nakoi kali si tendega. Sana मैं लांजा करी लांजा बा लेंगे तो गिरो ओके तो जा सर ओके करीब तो जरा कनाना हरके तो आयो कनाना हरके तो इने बेमना करी इने बेमन करा सर हाय जगे आयो इबेमन करा सर मारा नुंगाई तब मीसिंग अखोइना फुदोक फुजिन तौरगा पैसा तांजबा इने बेमन की मयुम ताओ इने बेमन की मयुम ताओ नखोइ खंगनिदना अदुगा हाय गमाई सर बिद्यादो अखोइगी गाड़ी हापचलो सर मचन पुंजले बस रखो फगने सर लाखी सर करिनोने इचन गी चिन लोइना पुंजन चिन इगा लोइना थोइने इचन करिनोने ओ नंगी नाराय बक्सी हमने थी तो कोई जन ताकत इबुम कोई में हमने आई पुंची बुकन मेरे बिद्या युम दचना बताओ सर आई भी युम द पुबी गना आई
ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯅ ꯆꯪꯖꯔꯔꯣꯏ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯌꯨꯝꯗ ꯆꯪꯂꯣꯏꯗꯣꯏꯁꯤ ꯀꯔꯤꯒꯤꯅꯣ ꯌꯨꯝꯗ ꯅꯪꯕꯨ ꯁꯥꯎꯅꯔꯒ ꯊꯣꯛꯂꯛꯈꯤꯕ꯭ꯔꯣ ꯁꯔ ꯌꯨꯝꯗ ꯁꯥꯎꯅꯔꯒ ꯊꯣꯛꯂꯛꯈꯤꯕ ꯅꯠꯇꯦ ꯁꯔ ꯑꯩ ꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯆꯪꯖꯔꯔꯣꯏꯌꯦ ꯁꯔ ꯑꯩꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯒꯤ ꯀꯀꯥꯝꯆꯥ ꯑꯃꯗꯤ ꯏꯟꯗꯣꯝꯆꯥꯗꯨ ꯌꯥꯝꯅ ꯋꯥꯔꯦ ꯑꯗꯨꯒ ꯑꯩꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯋꯥꯕꯒꯤ ꯑꯋꯥꯕ ꯉꯥꯛꯇ ꯉꯥꯏ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯁꯅꯨ ꯁꯔ ꯑꯩꯕꯨ ꯖꯪꯒꯜ ꯑꯃꯗ ꯊꯥꯗꯣꯛꯄꯤꯔꯝꯃꯣ ꯑꯩꯕꯨ ꯖꯪꯒꯜ ꯑꯃꯗ ꯊꯥꯗꯣꯛꯄꯤꯔꯝꯃꯣ ꯇꯥꯏꯕꯪ ꯃꯤ ꯂꯩꯇꯕ ꯃꯐꯝ ꯑꯗꯨꯗ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯔꯝꯃꯣ ꯁꯔ ꯕꯤꯗ꯭ꯌꯥ ꯀꯔꯤꯒꯤꯗꯃꯛꯇ ꯑꯗꯨ ꯌꯥꯝꯅ ꯅꯤꯡꯍꯟꯅꯔꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯄꯨꯝꯅꯃꯛ ꯑꯅꯤꯡꯕ ꯊꯨꯡꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯃꯥꯅ ꯂꯩꯔꯤꯕ ꯃꯥꯅ ꯂꯦꯞꯂꯤꯕ ꯁꯕꯝ ꯑꯗꯨꯒꯤ ꯋꯥꯅꯤ ꯀꯞꯄ ꯅꯣꯛꯄ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯃꯆꯠꯅꯤ ꯅꯪꯅ ꯀꯔꯤꯒꯤꯗꯃꯛꯇ ꯑꯗꯨꯛ ꯌꯥꯝꯅ ꯁꯣꯟꯊꯔꯤꯕꯒꯦ ꯅꯪꯗꯤ ꯅꯪꯒꯤ ꯅꯈꯣꯡ ꯈꯔ ꯈꯛꯇ ꯁꯣꯏꯕꯅꯤ ꯅꯪ ꯈꯟꯗꯨꯅ ꯌꯦꯡꯉꯨ ꯕꯤꯗ꯭ꯌꯥ ꯃꯈꯨꯠꯁꯨ ꯌꯥꯎꯗ꯭ꯔꯕ ꯃꯈꯣꯡꯁꯨ ꯌꯥꯎꯗ꯭ꯔꯕ ꯃꯤ ꯐꯤꯖꯤꯀꯦꯜꯂꯤ ꯆꯦꯂꯦꯟꯖ ꯇꯧꯕ ꯃꯤ ꯀꯌꯥ ꯂꯩ ꯈꯪꯕ꯭ꯔꯥ ꯃꯥꯂꯦꯝ ꯑꯁꯤꯗ ꯁꯤꯒꯨꯝꯕ ꯃꯤ ꯀꯌꯥ ꯂꯩ ꯅꯪ ꯈꯪꯕ꯭ꯔꯥ ꯃꯈꯣꯏꯗꯤ ꯃꯈꯨꯠꯅ ꯄꯣꯠꯁꯛ ꯑꯃ ꯂꯥꯝꯃꯒ ꯆꯥꯕ ꯐꯪꯗ꯭ꯔꯕꯅꯤ ꯈꯟꯗꯨꯅ ꯌꯦꯡꯉꯨ ꯃꯐꯤ ꯀꯔꯝꯅ ꯁꯦꯠꯂꯝꯒꯅꯤ ꯀꯔꯝꯅ ꯃꯁꯥ ꯄꯨꯝꯅꯃꯛꯀꯤ ꯃꯗꯨ ꯈꯜꯂꯨꯕꯗ ꯑꯋꯥꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯆꯤꯟꯅ ꯇꯨꯔꯤ ꯄꯥꯏꯔꯤ ꯃꯆꯤꯟꯅ ꯇꯨꯔꯤ ꯄꯥꯏꯔꯒ ꯃꯈꯜ ꯃꯈꯜꯒꯤ ꯃꯆꯨꯁꯤꯡ ꯑꯗꯨ ꯃꯌꯥꯅ ꯆꯤꯛꯂꯒ ꯃꯥꯂꯦꯝ ꯑꯁꯤꯗ ꯃꯤꯠꯅ ꯎꯔꯤꯕ ꯄꯣꯠꯁꯛ ꯄꯨꯝꯅꯃꯛ ꯑꯗꯣ ꯈꯣꯡ ꯈꯨꯠ ꯌꯥꯎꯔꯤꯕ ꯃꯤꯠ ꯎꯔꯤꯕ ꯑꯩꯈꯣꯏꯅ ꯌꯦꯛꯄ ꯉꯝꯗꯕ ꯑꯩꯈꯣꯏꯅ ꯇꯧꯕ ꯉꯝꯗꯕ ꯊꯕꯛ ꯀꯌꯥ ꯇꯧꯔꯤ ꯕꯤꯗ꯭ꯌꯥ ꯃꯤꯑꯣꯏꯕꯅ ꯈꯟꯕꯗ ꯍꯣꯠꯅꯕꯗ ꯇꯧꯕ ꯉꯝꯗꯕ ꯂꯩꯇꯕꯅꯤ ꯅꯪꯗꯤ ꯐꯔꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯑꯉꯥꯟꯕ ꯎꯖꯗ꯭ꯔꯕ ꯑꯃꯝꯕꯇꯅ ꯃꯁꯛꯔꯨꯞ ꯑꯣꯏꯔꯕ ꯃꯤꯑꯣꯏ ꯀꯌꯥ ꯂꯩꯅ ꯈꯪꯕ꯭ꯔꯥ ꯅꯪ ꯈꯪꯕ꯭ꯔꯣ ꯅꯪꯗꯤ ꯑꯉꯥꯟꯕꯒꯤ ꯃꯁꯛꯁꯨ ꯎꯔꯤ ꯐꯖꯕꯒꯤ ꯃꯁꯛꯁꯨ ꯎꯔꯤ ꯅꯪꯅ ꯅꯤꯡꯕ ꯈꯔ ꯊꯨꯡꯗ꯭ꯔꯒ ꯅꯪꯅ ꯃꯗꯨꯒꯤꯗꯃꯛꯇ ꯅꯁꯥꯕꯨ ꯗꯟꯗꯤ ꯄꯤꯅꯕ ꯍꯣꯠꯅꯖꯔꯤꯕ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯅꯤꯡꯕ ꯊꯨꯡꯗꯕ ꯊꯃꯣꯏ ꯀꯥꯏꯕ ꯃꯥꯅ ꯈꯜꯂꯨꯕꯗ ꯑꯣꯏꯗꯕ ꯍꯥꯏꯕꯁꯤꯗꯤ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯍꯤꯡꯉꯤꯕ ꯃꯤꯒꯤ ꯄꯨꯟꯁꯤꯗꯗꯤ ꯃꯁꯤꯗꯤ ꯇꯣꯏꯅ ꯊꯣꯛꯄ ꯊꯧꯗꯣꯛ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯇꯝ ꯑꯗꯨꯗ ꯅꯪꯅ ꯆꯞ ꯆꯥꯕ ꯃꯤ ꯑꯃ ꯅꯣꯔꯃꯦꯜ ꯂꯥꯏꯐꯇ ꯍꯤꯡꯕ ꯃꯤ ꯑꯃ ꯑꯣꯏꯔꯝꯕ ꯇꯥꯔꯒꯗꯤ ꯃꯇꯝ ꯑꯗꯨꯗꯁꯨ ꯅꯪ ꯌꯨꯝ ꯊꯥꯗꯣꯛꯑꯒ ꯆꯠꯀꯗꯧꯔꯤꯕ꯭ꯔꯣ ꯅꯪ ꯄꯣꯛꯄ ꯃꯇꯝꯗ ꯐꯤꯖꯤꯀꯦꯜꯂꯤ ꯆꯦꯂꯦꯟꯖ ꯇꯧꯗꯨꯅ ꯄꯣꯛꯂꯛꯈꯤꯕ ꯃꯤ ꯅꯠꯇꯦ ꯅꯪꯒꯤ ꯅꯔꯥꯏꯕꯛꯇ ꯇꯝꯈꯤꯕꯅꯤ ꯅꯪꯒꯤ ꯅꯨꯡꯁꯤꯔꯕ ꯏꯃꯥ ꯄꯥꯕꯨꯡ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯄꯨꯟꯁꯤꯗꯤ ꯂꯩꯍꯧꯔꯤꯗꯅ ꯀꯔꯤꯒꯤꯗꯃꯛ ꯁꯪꯁꯥꯔ ꯑꯁꯤꯗ ꯃꯥꯂꯦꯝ ꯑꯁꯤꯗ ꯅꯪꯒꯤ ꯊꯧꯗꯥꯡ ꯂꯩꯍꯧꯔꯤ ꯍꯥꯏꯕꯗꯨꯅ ꯎꯠꯂꯤꯕꯅꯤ ꯅꯪꯅ ꯌꯨꯝꯗꯒꯤ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯆꯠꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯅꯪꯒꯤ ꯀꯀꯥꯝꯆꯥ ꯑꯃꯗꯤ ꯅꯪꯒꯤ ꯏꯗꯣꯝꯆꯥꯅ ꯀꯌꯥꯝ ꯋꯥꯏ ꯈꯪꯕ꯭ꯔꯥ ꯅꯪꯅ ꯃꯈꯣꯏꯒꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅꯕ ꯁꯤꯟꯕ ꯍꯥꯏꯕꯁꯦ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯊꯣꯏꯕ ꯅꯪꯒꯤ ꯙꯔꯃ ꯅꯠꯇꯦ ꯃꯤꯑꯣꯏꯕꯒꯤ ꯙꯔꯃꯗꯤ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕꯅꯤ ꯀꯠꯊꯣꯛꯄꯅꯤ ꯑꯈꯥꯡ ꯀꯟꯕꯅꯤ ꯃꯥꯌꯣꯡ ꯌꯥꯕꯅꯤ ꯊꯦꯡꯅꯕ ꯇꯥꯕꯅꯤ ꯄꯨꯝꯅꯃꯛ ꯉꯁꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯅꯤꯡꯕ ꯑꯃ ꯊꯨꯡꯗ꯭ꯔꯒ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯪ ꯅꯤꯡꯕ ꯊꯨꯡꯂꯔꯣꯏ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ ꯅꯪꯅ ꯃꯥꯂꯦꯝ ꯑꯁꯤꯗ ꯃꯤ ꯑꯣꯏꯅ ꯄꯣꯛꯂꯛꯂꯤꯕꯁꯦ ꯃꯤꯕꯨ ꯑꯋꯥꯕ ꯄꯤꯅꯅꯕ ꯃꯤꯕꯨ ꯀꯞꯍꯟꯅꯅꯕ ꯅꯪꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯕꯨ ꯊꯃꯣꯏ ꯀꯥꯏꯍꯟꯅꯅꯕ ꯅꯠꯇꯦ ꯅꯍꯥꯛ ꯑꯃꯅ ꯇꯥꯏꯕꯪ ꯃꯤ ꯑꯃ ꯑꯣꯏꯔꯕꯗꯤ ꯅꯪꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯪꯒꯨꯝꯂꯕ ꯃꯤ ꯑꯃꯕꯨ ꯆꯤꯡꯈꯠꯇꯨꯅ ꯅꯪꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯕꯤꯗ꯭ꯌꯥ ꯅꯪ ꯅꯈꯨꯠ ꯌꯥꯎꯔꯤꯗꯅ ꯅꯈꯣꯡ ꯆꯠꯄꯗ ꯈꯖꯤꯛ ꯈꯛꯇꯪ ꯅꯪꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯅ ꯅꯪ ꯃꯤꯃꯥꯟꯅꯗꯕꯤ ꯍꯥꯏꯕ ꯐꯤꯖꯤꯀꯦꯜꯂꯤ ꯆꯦꯂꯦꯟꯖ ꯇꯧꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒꯁꯨ ꯅꯪ ꯀꯔꯤ ꯋꯥꯠꯂꯤ ꯀꯔꯤꯒꯤꯗꯃꯛꯇ ꯁꯣꯟꯊꯔꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯗꯤꯐꯔꯦꯟꯠ ꯑꯦꯕꯜ ꯃꯌꯥꯝ ꯑꯗꯨꯒ ꯐꯤꯖꯤꯀꯦꯜꯂꯤ ꯆꯦꯂꯦꯟꯖ ꯃꯌꯥꯝꯅ ꯍꯤꯡꯅꯅꯕꯒꯤꯗꯃꯛ ꯑꯗꯨꯒ ꯅꯪꯅ ꯑꯃꯔꯣꯝꯗ ꯕꯤꯗ꯭ꯌꯥ ꯋꯥꯈꯜ ꯑꯗꯨ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯈꯟꯒꯅꯨ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯗ ꯀꯥꯈꯠꯂꯨ ꯅꯈꯣꯏꯒꯤ ꯀꯀꯥꯝꯆꯥ ꯑꯃꯗꯤ ꯅꯈꯣꯏꯒꯤ ꯏꯅꯣꯝꯆꯥꯅ ꯅꯪꯕꯨ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤ ꯅꯪꯅ ꯅꯈꯣꯡ ꯊꯥꯡꯗꯣꯛꯈꯤꯕ ꯃꯤꯀꯨꯞ ꯅꯪꯅ ꯏꯔꯝꯕ ꯆꯦ ꯃꯆꯦꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯄꯥꯗꯨꯅ ꯃꯈꯣꯏꯅ ꯊꯃꯣꯏꯗ ꯇꯦꯡꯊꯥꯔꯤ ꯅꯪꯅ ꯅꯪꯒꯤ ꯅꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯁꯨ ꯅꯪꯒꯤ ꯑꯅꯤꯡꯕ ꯄꯥꯝꯕꯗꯨꯗꯤ ꯊꯨꯡꯈꯤꯕ ꯌꯥꯏ ꯑꯗꯨꯕꯨ ꯅꯪꯅ ꯈꯪꯒꯗꯕꯗꯤ ꯅꯪꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯗꯣ ꯑꯆꯨꯝꯕ ꯂꯝꯕꯤ ꯑꯃ ꯅꯠꯇꯦ ꯑꯔꯥꯟꯕ ꯂꯝꯕꯤ ꯑꯃꯅꯤ ꯑꯗꯨꯒ ꯕꯤꯗ꯭ꯌꯥ ꯂꯩꯔꯩꯄꯥꯛꯇ ꯂꯩꯈ꯭ꯔꯕ ꯅꯪꯒꯤ ꯑꯄꯣꯛꯄ ꯑꯃꯗꯤ ꯑꯄꯣꯛꯄꯤꯅ ꯅꯪꯒꯤ ꯊꯧꯑꯣꯡ ꯑꯁꯤꯕꯨ ꯁꯣꯏꯗꯅ ꯅꯤꯟꯗꯥ ꯇꯧꯔꯝꯒꯅꯤ ꯅꯪꯒꯤꯗꯃꯛꯇ ꯄꯂꯦꯝ ꯄꯟꯊꯧ ꯁꯛꯂꯕꯤ ꯅꯪꯒꯤ ꯀꯀꯥꯝꯆꯥ ꯑꯃꯗꯤ ꯅꯪꯒꯤ ꯏꯟꯗꯣꯝꯆꯥꯅ ꯅꯪꯒꯤꯗꯃꯛꯇ ꯀꯌꯥꯗ ꯋꯥꯖꯕ ꯑꯗꯨꯒ ꯅꯪꯅ ꯃꯈꯣꯏꯕꯨꯁꯨ ꯑꯃꯨꯛ ꯍꯟꯅ ꯃꯤꯔꯥꯏꯕꯤꯔꯕꯗꯤ ꯈꯟꯗꯨꯅ ꯌꯦꯡꯉꯨ ꯅꯪꯒꯤ ꯑꯄꯣꯛꯄꯤ ꯑꯃꯗꯤ ꯑꯄꯣꯛꯄꯅ
ꯃꯈꯣꯏꯒꯤ ꯊꯋꯥꯏ ꯃꯤꯔꯦꯟ ꯑꯗꯨꯅ ꯅꯪꯅ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡ ꯑꯗꯨꯕꯨ ꯏꯆꯥꯅꯨꯄꯤ ꯕꯤꯗ꯭ꯌꯥꯅ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯑꯐꯕ ꯈꯣꯡꯊꯥꯡꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯒꯗ꯭ꯔꯅꯦ ꯕꯤꯗ꯭ꯌꯥ? ꯁꯔ, ꯑꯩ ꯂꯥꯟꯈ꯭ꯔꯦ ꯁꯔ, ꯑꯩ ꯂꯥꯟꯈ꯭ꯔꯦ ꯁꯔ. ꯑꯩꯈꯣꯏ ꯀꯀꯥꯝꯆꯥ ꯑꯃꯗꯤ ꯈꯨꯏꯗꯣꯝꯆꯥꯒꯤ ꯃꯅꯥꯛꯇ ꯄꯨꯕꯤꯔꯣ. ꯑꯩ ꯃꯈꯣꯏꯕꯨ ꯌꯥꯝꯅ ꯎꯅꯤꯡꯂꯦ. ꯑꯩ ꯃꯈꯣꯏꯕꯨ ꯌꯥꯝꯅ ꯎꯅꯤꯡꯂꯦ. ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯄꯨꯕꯤꯔꯣ. Santosh, sir. ꯑꯇꯩꯗꯨ ꯅꯥꯊꯣꯛꯈꯤꯅꯤ. ꯐꯒꯅꯤ ꯁꯔ. ꯔꯥꯍꯨꯜ, ꯁꯔ. ꯃꯈꯣꯏꯒꯤ ꯒꯥꯔꯤꯗꯨ ꯅꯪꯊꯧꯔꯣ. ꯑꯗꯨꯒ ꯅꯈꯣꯏ ꯈꯔ ꯃꯣꯏ ꯒꯥꯔꯤꯗ ꯇꯣꯡꯉꯨ. ꯑꯗꯨꯒ ꯁꯤ ꯅꯥꯟꯊꯣꯛꯈꯤꯅꯤꯀꯣ ꯚꯤꯃꯣ. ꯐꯅꯤ ꯁꯔ. ꯑꯩ ꯅꯥꯟꯊꯣꯛꯈ꯭ꯔꯕꯗꯤꯅꯦ. ꯅꯈꯣꯏ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯂꯕꯗꯤ ꯍꯦꯛꯇꯃꯛ ꯅꯣꯡꯃꯩꯅ ꯀꯥꯞꯀꯅꯤ ꯈꯪꯕ꯭ꯔꯥ? ꯁꯔ, ꯑꯩꯈꯣꯏ ꯀꯔꯤꯝꯇ ꯅꯥꯟꯊꯣꯛꯆꯔꯣꯏ ꯁꯔ. ꯀꯔꯤꯝꯇ ꯅꯥꯟꯊꯣꯛꯆꯔꯣꯏ ꯁꯔ. ꯂꯣꯏꯔꯦꯗ ꯇꯧꯔꯤ ꯊꯕꯛꯁꯦ. ꯈꯕꯔꯗꯒ ꯐꯣꯇꯣ ꯆꯥꯎꯅ ꯍꯥꯞꯄꯛꯑꯅꯤ ꯇꯧꯔꯤꯁꯦ. ꯂꯣꯏꯔꯦ. ꯃꯣꯏ ꯇꯥꯃꯣ, ꯄꯨꯂꯤꯁꯀꯤ ꯒꯥꯔꯤ ꯊꯧꯖꯜꯂꯛꯑꯦ. ꯑꯩ ꯏꯕꯨꯡꯉꯣ, ꯄꯨꯂꯤꯁꯀꯤ ꯒꯥꯔꯤ ꯂꯩ. ꯌꯥꯝ ꯊꯨꯅ ꯆꯠꯍꯧꯔꯣ. ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯄꯨꯂꯤꯁꯇ ꯅꯪꯕꯨ ꯄꯤꯊꯣꯛꯑꯕꯗꯤ ꯑꯐꯕ ꯑꯣꯏꯔꯣ. ꯃꯇꯨꯡ ꯃꯅꯥꯎ ꯃꯐꯝ ꯑꯁꯤ ꯆꯪꯀꯅꯨ. ꯑꯩꯈꯣꯏ ꯃꯊꯥ ꯌꯥꯝꯅ ꯁꯥꯏ. ꯈꯪꯉꯦꯗꯅ? ꯌꯨꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯆꯪꯈ꯭ꯔꯣꯀꯣ. ꯂꯥꯛꯑꯣ, ꯀꯨꯝꯃꯣ ꯂꯥꯛꯑꯣ. ꯕꯤꯗ꯭ꯌꯥ, ꯀꯨꯝꯃꯣ. ꯂꯥꯛꯑꯣ. ꯑꯩ ꯃꯣꯏ ꯑꯇꯩꯗꯣ ꯁꯤꯗ ꯂꯣꯏ ꯄꯨꯊꯔꯣ. ꯐꯒꯅꯤ ꯁꯔ. ꯕꯤꯗ꯭ꯌꯥ, ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯂꯨꯕꯒꯦ? ꯅꯪꯅ ꯅꯪꯒꯤ ꯀꯀꯥꯝꯆꯥ ꯑꯃꯗꯤ ꯏꯗꯣꯝꯆꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯀꯗꯥꯏꯗ ꯆꯠꯂꯨꯕꯒꯦ? ꯍꯥꯏꯌꯣ, ꯅꯪꯅ ꯀꯗꯥꯏꯗ ꯆꯠꯂꯨꯕꯒꯦ? ꯀꯀꯥꯝꯆꯥ, ꯑꯩꯕꯨ ꯉꯥꯛꯄꯤꯌꯣ. ꯑꯩꯕꯨ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯌꯣ. ꯑꯩ ꯃꯇꯨꯡꯗ ꯁꯨꯃꯥꯏꯅ ꯇꯧꯖꯔꯔꯣꯏ. ꯑꯩꯕꯨ ꯉꯥꯛꯄꯤꯌꯣ. ꯁꯦ, ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯋꯥꯔꯧꯔꯕꯁꯨ ꯅꯪꯅ ꯄꯥꯝꯗꯕꯗꯣ ꯑꯩꯈꯣꯏꯗ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ? ꯀꯔꯤꯒꯤ ꯅꯪꯅ ꯁꯨꯃꯥꯏꯅ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯤꯕꯅꯣ? ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ. ꯕꯤꯗ꯭ꯌꯥꯁꯨ ꯑꯩꯈꯣꯏꯅ ꯀꯜꯂꯦ. ꯑꯗꯣ ꯁꯤꯗ ꯂꯩꯔꯤꯁꯤꯅ ꯀꯅꯥ? ꯏꯟꯁꯄꯦꯛꯇꯔ, ꯅꯨꯄꯥ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯗꯦ. ꯃꯥꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯤ ꯕꯤꯗ꯭ꯌꯥꯒ ꯈꯪꯅꯩ. ꯃꯥꯅ ꯃꯥꯒꯤ ꯃꯃꯥꯗ ꯕꯤꯗ꯭ꯌꯥꯒꯤ ꯋꯥꯐꯝ ꯍꯧꯗꯣꯛꯂꯨꯕꯗꯒꯤ ꯃꯥꯒꯤ ꯃꯃꯥꯅ ꯌꯥꯔꯛꯇꯕꯗꯒꯤ ꯋꯥꯐꯝ ꯑꯗꯨ ꯕꯤꯗ꯭ꯌꯥꯗ ꯃꯥꯅ ꯇꯝꯂꯨꯕꯗꯒꯤ ꯕꯤꯗ꯭ꯌꯥꯅ ꯐꯣꯟ ꯄꯥꯏꯈꯤꯗꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯗꯥꯏꯔꯦꯛ ꯆꯪꯂꯛꯂꯤꯕꯅꯤꯅꯦ. ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯕ꯭ꯔꯥ? ꯋꯥꯐꯝ ꯑꯁꯤ ꯆꯨꯝꯕ꯭ꯔꯣ? ꯑꯆꯨꯝꯕꯅꯤ ꯁꯔ. ꯑꯩ ꯕꯤꯗ꯭ꯌꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ. ꯁꯔ, ꯑꯩꯅ ꯕꯤꯗ꯭ꯌꯥꯒ ꯃꯥꯟꯅꯅ ꯄꯣꯛꯂꯨꯗꯕ ꯃꯄꯣꯛ ꯑꯁꯤꯒꯤꯗꯃꯛ ꯑꯩꯒꯤ ꯏꯔꯥꯜ ꯑꯣꯏꯔꯗ꯭ꯔꯥ ꯁꯔ? ꯑꯩꯅ ꯅꯣꯔꯃꯦꯜ ꯑꯣꯏꯕ ꯃꯄꯣꯛ ꯑꯃꯗ ꯄꯣꯛꯏ ꯍꯥꯏꯗꯨꯅ ꯑꯩꯅ ꯕꯤꯗ꯭ꯌꯥꯕꯨ ꯅꯨꯡꯁꯤꯕ ꯌꯥꯗꯕ꯭ꯔꯥ ꯁꯔ? ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯅꯨꯡꯁꯤꯖꯔꯛꯄ ꯑꯩꯒꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯃꯥꯅ ꯃꯍꯥꯛ ꯃꯤꯃꯥꯟꯅꯗꯦ ꯍꯥꯏꯗꯨꯅ ꯏꯃꯥꯅ ꯃꯍꯥꯛꯄꯨ ꯄꯥꯝꯗꯦ. ꯋꯥꯐꯝ ꯑꯗꯨ ꯑꯩꯅ ꯇꯝꯂꯨꯕꯗꯒꯤ ꯃꯍꯥꯛ ꯐꯣꯟ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯈꯤ. ꯃꯗꯨꯒꯤꯗꯃꯛ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯆꯪꯖꯔꯛꯄ. ꯑꯩꯁꯨ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤ ꯑꯣꯏꯅ ꯊꯕꯛ ꯇꯧꯖꯕꯅꯤ. ꯑꯗꯨꯕꯨ ꯁꯔ, ꯑꯩꯅ ꯕꯤꯗ꯭ꯌꯥꯕꯨ ꯅꯨꯡꯁꯤꯕꯗ ꯑꯩꯅ ꯃꯇꯤꯛ ꯆꯥꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩꯕꯨ ꯗꯟꯗꯤ ꯄꯤꯕꯤꯌꯨ. ꯑꯩꯕꯨ ꯀꯩꯁꯨꯝ ꯁꯪꯗ ꯊꯝꯖꯟꯕꯤꯌꯨ ꯁꯔ. ꯑꯗꯨꯒ ꯁꯔ, ꯑꯩꯅ ꯕꯤꯗ꯭ꯌꯥꯕꯨ ꯑꯣꯏꯕ ꯐꯪꯗ꯭ꯔꯕꯗꯤ ꯁꯔ, ꯑꯩ ꯃꯄꯣꯛꯁꯤꯃꯒꯤ ꯌꯨꯝ ꯄꯥꯜꯂꯣꯏꯌꯦ ꯁꯔ. ꯃꯤꯃꯥꯟꯅꯗ꯭ꯔꯕꯗꯤ ꯃꯌꯨꯝ ꯄꯥꯟꯕ ꯌꯥꯗꯕ꯭ꯔꯥ? ꯃꯤꯃꯥꯟꯅꯗꯕ ꯅꯨꯄꯤꯗꯤ ꯃꯈꯣꯏꯒꯤ ꯅꯨꯡꯁꯤꯅꯕ ꯂꯩꯕ ꯌꯥꯗꯕ꯭ꯔꯥ ꯁꯔ? ꯑꯩꯒꯤ ꯏꯃꯥ ꯅꯨꯡꯁꯤ. ꯏꯃꯥꯕꯨ ꯑꯩꯅ ꯃꯤꯔꯥꯏꯕꯒꯤ ꯋꯥꯐꯝ ꯅꯠꯇꯦ. ꯑꯩ ꯕꯤꯗ꯭ꯌꯥꯕꯨꯁꯨ ꯅꯨꯡꯁꯤ. ꯑꯩꯅ ꯕꯤꯗ꯭ꯌꯥꯕꯨꯁꯨ ꯃꯤꯔꯥꯏꯕ ꯄꯥꯝꯗꯦ. ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯕꯤꯗ꯭ꯌꯥꯅꯁꯨ ꯃꯍꯥꯛ ꯌꯨꯝ ꯄꯥꯜꯂꯔꯣꯏ. ꯏꯃꯥꯅꯁꯨ ꯕꯤꯗ꯭ꯌꯥꯕꯨ ꯃꯃꯧ ꯑꯣꯏꯕ ꯉꯝꯂꯔꯣꯏ. ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯁꯔ, ꯑꯩꯁꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯍꯥꯏꯅ ꯂꯦꯞꯆꯕꯗꯤ ꯀꯔꯤ ꯀꯥꯏꯕ ꯂꯩꯕꯒꯦ ꯁꯔ? ꯅꯪꯒꯤ ꯃꯤꯡ ꯀꯔꯤ? ꯁꯔ, ꯑꯩꯒꯤ ꯃꯤꯡ ꯌꯥꯏꯐꯕ. ꯕꯤꯗ꯭ꯌꯥ, ꯍꯥꯏꯔꯤꯕꯁꯤ? ꯍꯣꯏ ꯁꯔ, ꯑꯆꯨꯝꯕꯃꯛꯅꯤ ꯁꯔ. ꯑꯗꯨꯒ ꯅꯈꯣꯏ ꯉꯁꯥꯏ ꯍꯥꯏꯕꯗꯨ ꯀꯔꯤ? ꯏꯕꯦꯝꯃꯜ ꯍꯥꯏꯕꯗꯨ ꯀꯔꯤ? ꯁꯔ, ꯌꯥꯏꯐꯕꯒꯤ ꯃꯃꯥꯅ ꯄꯩꯁꯥ ꯄꯤꯔꯛꯄ ꯁꯔ. ꯌꯥꯏꯐꯕꯒꯤ ꯃꯃꯥꯅ ꯄꯩꯁꯥ ꯄꯤꯔꯛꯄ? ꯀꯔꯤꯒꯤꯗꯃꯛ ꯄꯤꯔꯤꯕ? ꯀꯔꯤꯒꯤ ꯄꯩꯁꯥ? ꯁꯔ, ꯕꯤꯗ꯭ꯌꯥꯕꯨ ꯍꯥꯠꯇꯕꯤꯗ ꯀꯗꯥꯏꯗꯅꯣꯃ ꯄꯨꯔꯒ ꯊꯥꯗꯣꯛꯑꯝꯃꯣ, ꯃꯥꯡꯍꯟꯈ꯭ꯔꯣ ꯍꯥꯏꯗꯅ
पैसा पिरक्ꯄ सर अदुगी अखोइना इसम समना फाजब सर इसम समना फाजबा याइफबा नंगी इमाना विद्याबु पामदबगिदमा खुनेक नेक्लगा विद्याबु फादुना पुरमदि अखोइना कंदुना पुरप पारे हौजिक्ति अचुम्बा अरानबा कोना लेपसु अदुगा हौजिक्ति नंगनसु खंगलेदना नंगी इमागी वखलो पारे अदुदी अय वखलो गाड़ी त वखलो मचिन हंगगा हिंचु फुरगा हाइजिलिब्रा हाइजिनदब्रा हाइबदो येंगना होना बता चलो काखलो काखलो Lakle Inspector Tayai 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 Ana tagachari ngasigi Inspector tayo ngasigi tangka kasi tabi ribasing pumamang ngasigi tangka kasi tabi raga adong gitamoy da kari-kari fawibagi adom na feedback ngasigi comment review loinana ngasigi birthday tariba asida yaifamangol piminagsi Tokchom Alex son of Tokchom Sonia and Tokchom Mongbi so Lamding Makalikai Napigani Tokchom Sonia Mama Giming Aduga Mapagina Shamananda so Lamding Makalikai Koigi printing haitare mistake oina chatkre masigi da manga pigani Lamding Makalikai Yafa Mongol Pijari Nuksirabi Sasigi the Mark so many happy returns of the day Nungairaba Asigum laba mapok no bit asigi damak Sonia Amadi Shaman and Digi Machanupa Tokchom Alex Kidamak Aduga Punshinung Sangba Yaifaba Tola Taraba Singi Mating Pang Mungamba Wisusunu Hana Tagachari Nasigi Tokchom Alex Kim mapok no bit asigi damak Diamond Radio na Lau Tokchaba Fangjaba Adumiyano Pibirak ko feedback amadi comment kramo pasagi Ngasigi Toroma Sigi Damak feedback kra Patongna Bagi Tanja de Luxury Bikramjit Suraisam true love never fail Haina Takpire but sometimes love make the person blind and block their ways of life Tagachari Bikramjit Suraisam Haibirak Pasigi Damak Kodongi
ꯊꯝꯕꯤꯔꯛꯂꯤꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤꯒꯤꯗꯃꯛ ꯍꯥꯏꯖꯕ ꯇꯥꯔꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯕꯤꯀ꯭ꯔꯝꯖꯤꯠ True love never fail. ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯍꯥꯏꯁꯦ ꯀꯩꯗꯧꯉꯩꯗ ꯃꯥꯏꯊꯤꯗꯦ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯤꯑꯣꯏ ꯑꯗꯨ ꯃꯥꯒꯤ ꯂꯝꯕꯤ ꯄꯨꯝꯅꯃꯛ ꯊꯤꯡꯖꯤꯜꯍꯜꯂꯤ ꯄꯨꯝꯅꯃꯛ ꯃꯤꯠ ꯎꯗꯕꯒꯨꯝꯕ ꯊꯣꯛꯍꯜꯂꯤ ꯊꯥꯒꯠꯆꯔꯤ ꯒꯣꯕꯤꯟ ꯈꯨꯃꯟ ꯇꯝꯐꯥ ꯊꯥꯒꯠꯆꯔꯤ ꯍꯟꯅ ꯈꯝꯕ ꯂꯧꯀ꯭ꯔꯥꯛꯐꯝ ꯑꯗꯨꯒ ꯄ꯭ꯔꯦꯝꯖꯤꯠ ꯑꯋꯥꯡ ꯖꯤꯔꯤ ꯃꯃꯥꯡ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯅꯨꯄꯤꯅ ꯐꯠꯇꯕꯁꯦ ꯁꯥꯊꯤꯀꯣꯅ ꯇꯥꯛꯄꯤꯔꯛꯄ ꯕꯁꯟꯇ ꯅꯦꯄ꯭ꯔꯝ ꯊꯥꯒꯠꯆꯔꯤ ꯏꯕꯦꯝꯆꯥ ꯅꯤꯡꯊꯧꯖꯝ ꯊꯥꯒꯠꯆꯔꯤ ꯌꯥꯏꯐꯕꯒꯤ ꯄꯨꯛꯆꯦꯜ ꯊꯥꯒꯠꯂꯤ ꯅꯨꯄꯤ ꯑꯣꯏꯔꯒ ꯅꯨꯄꯤꯒꯤ ꯋꯥꯈꯜ ꯆꯦꯟꯗꯕ ꯌꯥꯏꯐꯕꯒꯤ ꯃꯃꯥꯒꯤ ꯆꯩꯔꯥꯛ ꯐꯪꯍꯟꯁꯦ ꯁꯔꯅ ꯇꯥꯛꯄꯤꯔꯛꯑꯦ ꯊꯥꯒꯠꯆꯔꯤ ꯑꯦꯅꯤꯋꯦ ꯔꯟꯖꯅꯥ ꯁꯔꯥꯡꯊꯦꯝ ꯁꯔ ꯅꯨꯄꯤꯅ ꯅꯨꯄꯤꯕꯨ ꯑꯣꯠꯄꯁꯦ ꯑꯉꯛꯄꯅꯤ ꯁꯨꯝꯕꯅꯤ ꯅꯨꯄꯤꯅ ꯅꯨꯄꯤꯕꯨ ꯑꯣꯠꯄ ꯑꯁꯤ ꯑꯗꯨꯝ ꯊꯣꯛꯏ ꯍꯥꯏꯇꯥꯔꯦꯀꯣ ꯁꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯉꯁꯤꯒꯤ ꯇꯥꯡꯀꯛꯁꯤꯒꯤ ꯃꯇꯥꯡꯗ ꯑꯗꯣꯝꯅ ꯐꯥꯎꯕꯤꯔꯛꯄ ꯋꯥꯈꯜꯂꯣꯟꯗꯨꯅꯤ ꯃꯌꯥꯝꯅ ꯁꯦꯌꯔ ꯇꯧꯕꯤꯔꯛꯂꯤꯕ ꯊꯅꯅ ꯊꯥꯒꯠꯆꯔꯤ ꯔꯟꯖꯅꯥ ꯁꯔꯥꯡꯊꯦꯝ ꯙꯤꯔꯦꯟ ꯈꯨꯟꯗꯣꯡꯕꯝ ꯕꯤꯒ꯭ꯌꯥꯔꯥꯅꯤ ꯁꯒꯣꯜꯁꯦꯝ ꯁꯔ ꯕꯤꯗ꯭ꯌꯥꯒꯤ ꯋꯥꯔꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯇꯥꯛꯄꯤꯔꯛꯄ ꯊꯥꯒꯠꯆꯔꯤ ꯏꯅꯥꯎ ꯊꯣꯛꯆꯣꯝ ꯊꯥꯒꯠꯆꯔꯤ ꯁꯔ ꯉꯁꯤꯒꯤ ꯋꯥꯔꯤ ꯌꯥꯝꯅ ꯐꯖꯩ ꯀꯞꯄꯁꯨ ꯌꯥꯝꯅ ꯀꯞꯄꯤ ꯕꯤꯗ꯭ꯌꯥꯒꯤ ꯃꯔꯥꯏꯕꯛꯁꯦ ꯌꯥꯝꯅ ꯊꯤꯗꯥꯅ ꯇꯥꯛꯄꯤꯔꯛꯏ ꯏꯅꯥꯎ ꯊꯣꯛꯆꯣꯝ ꯄꯨꯟꯁꯤꯗ ꯑꯁꯤꯒꯨꯝꯕꯒꯤ ꯈꯣꯡꯐꯝ ꯑꯃꯗ ꯂꯦꯞꯂꯒꯗꯤ ꯀꯔꯤ ꯑꯣꯏꯒꯗꯒꯦ ꯈꯜꯂꯨꯔꯗꯤ ꯑꯋꯥꯕꯒꯤ ꯑꯋꯥꯕ ꯉꯥꯛꯇꯅꯤ ꯍꯥꯏꯇꯥꯔꯦ ꯃꯤꯑꯣꯏꯕꯁꯦ ꯑꯗꯨ ꯇꯥꯡꯀꯛꯅꯤ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯑꯣꯏꯅ ꯇꯥꯕꯗ ꯐꯖꯩ ꯑꯩꯒꯤ ꯏꯆꯥ ꯏꯁꯨꯁꯤꯡ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯁꯨꯃꯥꯏꯅ ꯃꯤꯃꯥꯟꯅꯗꯕꯤ ꯑꯃ ꯄꯨꯁꯜꯂꯛꯑꯦ ꯌꯦꯜꯂꯛꯑꯦ ꯍꯥꯏ ꯀꯥꯟꯗꯗꯤ ꯃꯌꯥꯝꯅ ꯍꯦꯛꯇ ꯉꯥꯡꯅꯗꯣꯔꯤꯕꯅꯤ ꯐꯤꯂꯝꯗ ꯎꯕꯗ ꯆꯥꯛꯅꯤꯕꯤ ꯑꯃ ꯎꯕꯗ ꯆꯥꯛꯅꯤꯕ ꯑꯃ ꯎꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯐꯤꯂꯝ ꯂꯤꯂꯥꯗꯗꯤ ꯀꯞꯄꯤ ꯃꯈꯣꯏꯅ ꯏꯁꯩ ꯁꯛꯄꯗ ꯄꯤꯒ ꯆꯗꯨꯝ ꯇꯥꯗꯅ ꯀꯞꯄꯤ ꯑꯁꯦꯡꯕ ꯄꯨꯟꯁꯤꯗ ꯃꯤꯃꯥꯟꯅꯗꯕꯗꯨ ꯎꯕ ꯀꯥꯟꯗ ꯐꯨꯔꯤꯠꯈꯥꯎꯗꯒꯤ ꯂꯨꯄꯥ 10 ꯂꯧꯊꯣꯛꯑ ꯄꯤꯅꯤꯡꯗꯕ ꯑꯩꯈꯣꯏ ꯉꯥꯛꯇꯅꯤ ꯖꯦꯝ ꯍꯣꯜ ꯃꯃꯥꯡꯗ ꯐꯝꯃꯤꯕ ꯃꯈꯣꯡ ꯃꯈꯨꯠꯀ ꯌꯥꯎꯖꯗꯕ ꯑꯃꯅꯤ ꯐꯤꯖꯤꯀꯦꯜꯂꯤ ꯆꯦꯂꯦꯟꯖ ꯂꯩꯔꯤꯕꯁꯤꯡ ꯍꯥꯏꯇꯥꯔꯦ ꯑꯃꯅꯤ ꯂꯩꯕꯗꯨ ꯆꯪꯁꯤꯜꯂꯒ ꯄꯩꯁꯥ ꯊꯥꯗꯕꯗ ꯃꯤꯁꯤ ꯌꯥꯝꯗꯦ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯨ ꯃꯌꯥꯝ ꯆꯪꯗꯅ ꯄꯪꯊꯥꯗ ꯊꯥꯗꯔꯁꯤ ꯍꯥꯏꯕꯒꯤ ꯋꯥꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯊꯥꯗꯕꯗꯤ ꯑꯗꯨꯝ ꯌꯥꯝꯗꯦ ꯍꯥꯏꯇꯥꯔꯦ ꯑꯦꯅꯤꯋꯦ ꯊꯥꯒꯠꯆꯔꯤ ꯂꯥꯕ ꯃꯩꯇꯩ ꯁꯟꯇꯣꯁ ꯌꯥꯎꯔꯝꯗ꯭ꯔꯗꯤ ꯇꯌꯥꯏ ꯀꯦꯁ ꯑꯌꯥꯝꯕ ꯀꯨꯏꯅ ꯆꯪꯂꯝꯒꯅꯤꯅ ꯇꯥꯛꯄꯤꯔꯛꯑꯦ ꯂꯥꯕ ꯃꯩꯇꯩ ꯑꯗꯣꯝꯒꯤ ꯋꯥꯈꯜꯂꯣꯟꯒꯤ ꯋꯥꯅꯤ ꯁꯟꯇꯣꯁꯅ ꯀꯦꯁ ꯂꯣꯏꯁꯤꯟꯕ ꯅꯠꯇꯦ ꯁꯟꯇꯣꯁꯇꯤ ꯁꯥꯏꯕꯔꯅꯤ ꯁꯣ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯃꯃꯝꯗ ꯁꯥꯏꯕꯔꯒꯤ ꯁꯦꯛꯁꯟ ꯂꯩ ꯑꯗꯨꯅ ꯑꯦꯖ ꯑꯦ ꯄꯥꯔꯠ ꯑꯣꯐ ꯍꯥꯏꯇꯥꯔꯦ ꯁꯟꯇꯣꯁꯁꯤ ꯃꯥꯁꯤ ꯑꯩꯈꯣꯏꯒꯤ ꯁꯥꯏꯕꯔꯒꯤ ꯁꯦꯛꯁꯟꯗ ꯂꯩꯕꯅꯦ ꯑꯁꯤ ꯋꯥꯔꯤꯒꯤ ꯇꯥꯡꯀꯛꯇ ꯑꯗꯨꯝ ꯌꯥꯎꯈ꯭ꯔꯕꯅꯤ ꯂꯥꯕ ꯑꯦꯅꯤꯋꯦ ꯍꯧꯖꯤꯛꯇꯤ ꯀꯦꯁ ꯑꯃ ꯂꯣꯏꯅꯅ ꯍꯣꯠꯅꯕꯗ ꯀꯦꯁꯁꯤꯒꯤ ꯑꯌꯥꯝꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯗꯤꯚꯥꯏꯁ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯤꯒꯤ ꯇꯥꯡꯀꯛꯁꯤꯡꯁꯤꯅ ꯑꯌꯥꯝꯕ ꯉꯥꯛꯇꯅꯤ ꯀꯦꯁ ꯂꯣꯏꯁꯤꯜꯂꯤꯁꯤꯡꯁꯦ ꯑꯍꯥꯟꯕꯗ ꯍꯦꯛ ꯍꯧꯔꯛꯄ ꯃꯇꯝꯗ ꯀꯦꯁ ꯑꯃ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯇꯥꯔꯗꯤ ꯃꯁꯤꯒꯤ ꯁꯔꯚꯤꯂꯦꯟꯁꯇꯒꯤ ꯍꯧꯔꯒ ꯐꯣꯟ ꯅꯝꯕꯔꯗꯒꯤ ꯁꯥꯏꯕꯔꯗꯒꯤ ꯑꯌꯥꯝꯕꯅꯤ ꯀꯦꯁꯁꯤꯡꯁꯦ ꯑꯗꯨꯅ ꯌꯥꯝ ꯃꯔꯨ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯁꯣ ꯍꯥꯏꯕ ꯌꯥꯏ ꯅꯣꯠ ꯑꯣꯟꯂꯤ ꯁꯟꯇꯣꯁ ꯑꯗꯨꯅ ꯁꯥꯏꯕꯔꯒꯤ ꯀꯩꯅꯣꯁꯤ ꯌꯥꯎꯗ꯭ꯔꯗꯤ ꯀꯦꯁ ꯑꯃ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯍꯧꯖꯤꯛꯇꯤ ꯂꯣꯏꯁꯤꯟꯕꯗ ꯄꯥꯛ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯍꯥꯏꯕ ꯌꯥꯏ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯋꯥꯔꯤꯒꯤ ꯋꯥꯅꯤ ꯕꯤꯃꯣꯂꯥ ꯅꯥꯎꯔꯦꯝ ꯊꯥꯒꯠꯆꯔꯤ ꯖꯨꯂꯤꯌꯥ ꯀꯦꯁ ꯍꯦꯄꯤ ꯕꯔꯊꯗꯦ ꯑꯂꯦꯛꯁ ꯄꯨꯟꯁꯤ ꯅꯨꯡꯁꯥꯅ ꯅꯥꯇ ꯌꯦꯛꯇꯅ ꯑꯣꯏꯕꯤꯌꯨꯅ ꯇꯥꯛꯄꯤꯔꯛꯄ ꯅꯣꯡꯃꯥꯏꯊꯦꯝ ꯁꯥꯟꯇꯤꯕꯂꯥ ꯊꯥꯒꯠꯆꯔꯤ ꯇꯌꯥꯏ ꯌꯥꯝꯅ ꯉꯥꯏꯕ ꯋꯥꯔꯨꯔꯦꯅ ꯇꯥꯛꯄꯤꯔꯛꯏ ꯅꯣꯡꯃꯥꯏꯊꯦꯝ ꯁꯥꯟꯇꯤꯕꯂꯥ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯉꯁꯤꯗꯤ ꯁꯟꯇꯣꯛꯑꯔꯣꯏꯁꯤꯔꯥ ꯍꯥꯏꯅ ꯇꯧꯔꯝꯕꯅꯦ ꯑꯗꯨꯕꯨ ꯂꯦꯞꯆꯅꯤꯡꯗꯕꯅ ꯍꯥꯏꯇꯥꯔꯦ ꯊꯋꯥꯏꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯋꯥꯈ꯭ꯔꯒꯦ ꯍꯥꯏꯕꯕꯨ ꯁꯤꯁꯇꯦꯝ ꯑꯩꯈꯣꯏ ꯄꯥꯟꯈꯠꯆꯕ ꯂꯣꯏꯔꯦ ꯄꯥꯟꯈꯠꯄ ꯂꯣꯏꯔꯀꯥꯟda ꯇꯦꯛꯅꯤꯀꯦꯜ ꯃꯆꯥ ꯈꯔ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯇꯌꯥꯏꯒꯤ ꯁꯦꯝꯒꯗꯧꯔꯤꯕ ꯇꯌꯥꯏꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯇꯌꯥꯏꯒꯤ ꯁ꯭ꯀꯣꯔ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯁꯤꯁꯇꯦꯝ ꯐꯣꯔꯃꯦꯠ ꯇꯧꯕꯗ ꯑꯩꯈꯣꯏꯒꯤ ꯁꯦꯝꯕꯤꯔꯤꯕ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯅꯥꯎꯗꯨꯒ ꯑꯩꯒ ꯄꯥꯎ ꯈꯤꯇꯪ ꯐꯥꯎꯅꯍꯧꯗꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯣ ꯏꯕꯥꯅꯤꯅ ꯍꯥꯔꯗ ꯗꯤस्क ꯑꯣꯟꯊꯣꯛ ꯑꯣꯟꯁꯤꯟ ꯇꯧꯀꯥꯟꯗ ꯉꯁꯥꯏ ꯐꯥꯏꯜꯗꯨ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯕꯅꯤꯗꯅ ꯃꯗꯨ ꯐꯥꯏꯜ ꯃꯌꯥꯝꯗꯨ ꯉꯁꯤ ꯑꯃꯨꯛꯇꯪ ꯍꯨꯃꯥꯡꯁꯤ ꯑꯅꯞꯄꯤ ꯀꯥꯡꯕꯅꯤꯀꯣ ꯍꯥꯏꯗꯤ ꯀꯞꯄ ꯃꯇꯝꯗ ꯀꯞꯄꯒꯤ ꯚꯥꯏꯂꯦꯟ ꯈꯣꯡꯉꯛꯄꯒꯤ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯄꯒꯤ ꯃꯤ ꯆꯠꯄꯒꯤ ꯃꯤ ꯐꯨꯕꯒꯤ ꯑꯗꯩ ꯁꯨꯃꯥꯏꯅ ꯁꯥꯎꯟꯁꯤꯡꯁꯦ ꯂꯣꯏꯅ ꯐꯥꯏꯜꯁꯦ ꯍꯥꯞꯄ ꯂꯩꯔꯤꯅꯦꯕ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯏꯟꯁꯔꯠ ꯇꯧꯕ ꯌꯥꯗꯦꯕꯀꯣ ꯑꯗꯣ ꯃ꯭ꯌꯨꯖꯤꯛ ꯋꯤꯗꯥꯎꯠ ꯃ꯭ꯌꯨꯖꯤꯛ ꯌꯥꯎꯔꯗꯤ ꯇꯌꯥꯏ ꯇꯥꯔꯤꯕ ꯃꯌꯥꯝꯕꯨ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯤꯁꯦ ꯀꯔꯤꯝꯇ ꯉꯝꯃꯝꯗꯕ ꯌꯥꯏꯑꯕ ꯑꯗꯨꯅ ꯌꯥꯝ ꯆꯥꯎꯈ꯭ꯔꯕ ꯔꯣꯜ ꯑꯃꯅꯤ ꯃ꯭ꯌꯨꯖꯤꯛꯁꯦ ꯋꯤꯗꯥꯎꯠ ꯃ꯭ꯌꯨꯖꯤꯛ ꯀꯔꯤꯝꯇ ꯉꯝꯗꯦ ꯑꯗꯨꯒ ꯑꯩꯁꯦ ꯗꯥꯎꯁꯨ ꯌꯥꯝ ꯌꯥꯗꯦ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯉꯔꯥꯡ ꯅꯍꯥꯟꯁꯨ ꯑꯗꯨꯝ ꯃꯌꯥꯝꯗ ꯍꯥꯏꯖꯩꯗꯅ ꯑꯩꯅ ꯂꯩꯔꯨꯕ ꯄꯣꯠꯁꯦ ꯀꯗꯥꯏꯗꯅꯣꯃ ꯀ꯭ꯔꯦꯛ ꯆꯠꯄꯅꯤ ꯈꯪꯗꯦ ꯀꯩꯅꯣꯝ ꯑꯗꯨꯝ ꯇꯧꯋꯦ ꯃꯁꯦ ꯑꯗꯨꯝ ꯇꯧꯋꯦ ꯑꯗꯨꯅ ꯊꯋꯥꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯉꯁꯤꯁꯦ ꯑꯗꯨ ꯁꯦꯝꯃꯤꯉꯩ ꯃꯅꯨꯡꯗꯁꯨ ꯁꯣ ꯍꯥꯔꯗ ꯗꯤस्क 500ꯀꯤ SD ꯑꯃ ꯂꯩꯔꯦ ꯑꯗꯨꯒ SSDꯒꯤ ꯑꯃ ꯂꯩꯔ ꯄꯥꯜꯂꯦ ꯁꯤꯁꯇꯦꯝ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯕꯠ ꯁꯥꯎꯟꯗ ꯑꯃꯨꯛ ꯕꯦꯔꯥꯃꯨꯛ ꯇꯧ ꯂꯩꯒꯨꯝꯕꯀꯣ ꯑꯗꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯁ꯭ꯀꯣꯔꯁꯦ ꯑꯩ ꯑꯌꯥꯝꯕ ꯁꯣꯐꯋꯦꯌꯔꯗꯩ ꯉꯥꯛꯇꯅꯦ ꯑꯌꯥꯝꯕ ꯁꯦꯝꯃꯤꯁꯦ ꯀꯤꯕꯣꯔꯗ ꯌꯥꯃꯥꯍꯥꯒꯤ ꯀꯤꯕꯣꯔꯗ ꯑꯃ ꯁꯤꯖꯤꯟꯅꯩ
ꯑꯗꯨ ꯂꯣꯏꯔꯀꯥꯟꯗ ꯑꯩꯁꯤ ꯅꯍꯥꯟꯋꯥꯏ ꯔꯣꯂꯦꯟ ꯀꯤꯕꯣꯔꯗ ꯑꯃꯁꯨ ꯈꯣꯡꯉꯝꯃꯤ ꯑꯗꯣ ꯍꯟꯗꯛꯁꯤ ꯑꯃꯨꯛ ꯂꯩꯇ ꯀꯤꯕꯣꯔꯗꯇꯨ ꯔꯣꯂꯦꯟ ꯑꯃ ꯂꯩꯖꯕꯅꯤ ꯑꯣꯟꯂꯥꯏꯟꯗꯒꯤ ꯆꯦꯜꯂꯒ ꯊꯨꯡꯉꯛꯑꯦ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯦ ꯀꯌꯥꯃꯨꯛ ꯅꯥꯇꯩ ꯆꯥꯗꯒꯦꯕꯨ ꯑꯦꯗꯥꯞꯇꯔ ꯌꯥꯎꯔꯛꯇꯕꯩ ꯋꯥꯅꯤꯗ ꯃꯗꯩ ꯑꯦꯗꯥꯞꯇꯔꯁꯦ ꯑꯃꯨꯛ ꯑꯦꯝ ꯀꯦꯒꯤ ꯁꯥꯎꯟꯗ ꯑꯃꯨꯛ ꯐꯣꯟ ꯇꯧꯔꯦ ꯑꯩꯈꯣꯏ ꯕꯤꯃꯣꯗ ꯕꯤꯃꯣꯁꯨ ꯑꯃꯨꯛ ꯕꯦꯡꯒ꯭ꯂꯣꯔꯗ ꯑꯃꯨꯛ ꯂꯩꯔꯝꯃꯦ ꯑꯗꯩ ꯕꯦꯡꯒ꯭ꯂꯣꯔꯗ ꯕꯤꯃꯣ ꯂꯩꯕꯗꯨꯅ ꯃꯌꯨꯝꯗꯒꯤ ꯇꯧꯔꯒ ꯄꯥꯎ ꯆꯦꯟꯕꯤꯔꯀꯥꯟꯗ ꯉꯁꯥꯏ ꯑꯩꯈꯣꯏ ꯃꯦꯖꯤꯛ ꯑꯃꯗ ꯄꯤꯔꯛꯑꯦ ꯒꯥꯔꯤꯗ ꯄꯤꯔꯛꯑꯦ ꯁꯣ ꯏꯝꯐꯥꯜꯗꯒꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣ ꯌꯧꯅꯕ ꯌꯧꯔꯛꯑꯦ ꯈꯨꯠꯂꯥꯏꯗꯨ ꯌꯧꯔ ꯄꯥꯟꯁꯤꯜꯂꯦ ꯀꯤꯕꯣꯔꯗꯇꯨ ꯄꯥꯟꯁꯤꯜꯂꯀꯥꯟꯗ ꯀꯔꯤꯃꯨꯛ ꯇꯧꯒꯦꯕꯨ ꯃꯌꯥꯝ ꯁꯨꯝ ꯇꯥꯕꯤꯌꯨꯀꯣ ꯃꯇꯦꯛ ꯑꯃꯇꯪ ꯑꯩꯅ ꯊꯃꯣꯏ ꯁꯣꯛꯆꯕꯗꯣ ꯉꯁꯤꯒꯤ ꯀꯤꯕꯣꯔꯗꯁꯤꯒꯤ ꯀꯤ ꯅꯝꯐꯝ ꯍꯥꯏꯇꯥꯔꯦ ꯀꯤ ꯅꯝꯐꯝꯁꯦ ꯅꯤꯄꯥꯟ ꯀꯤ ꯅꯤꯄꯥꯟꯁꯦ ꯃꯈꯣꯟ ꯊꯣꯛꯇꯕꯩ ꯋꯥꯅꯤ ꯑꯩꯅ ꯑꯗꯩ ꯅꯤꯛꯄꯣ ꯀꯔꯤꯒꯣ ꯇꯧꯕꯁꯦ ꯅꯨꯡꯁꯥꯗ ꯑꯃꯨꯛ ꯐꯧꯏ ꯒꯥꯔꯤꯗ ꯄꯣꯔꯛꯄꯒꯤ ꯑꯣꯏꯔꯝꯒꯅꯦꯅꯀꯣ ꯑꯗꯣ ꯒꯗ ꯒꯥꯔꯤꯗ ꯄꯣꯔꯛꯑꯁꯨ ꯑꯗꯨꯝ ꯈꯔꯗꯤ ꯕꯦꯔꯥ ꯂꯩꯕꯅꯦꯕ ꯃꯥꯏ ꯀꯥꯔꯕꯣꯟꯗꯣ ꯍꯥꯡꯇꯣꯛꯑ ꯁꯦꯝꯕꯕꯨꯗꯤ ꯑꯗꯨꯝ ꯌꯥꯏ ꯃꯗꯨ ꯑꯃꯨꯛ ꯊꯥꯡꯗꯣꯛꯏ ꯑꯃꯨꯛ ꯁꯦꯝꯃꯤ ꯇꯧꯒꯗꯧꯗꯣ ꯍꯥꯡꯇꯣꯛꯑ ꯁꯦꯝꯕꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯂꯩꯔꯛꯇ ꯉꯥꯏꯔꯤꯕꯅꯤꯅ ꯑꯗꯩ ꯁꯨꯝ ꯈꯜꯂꯦ ꯑꯗꯒꯤꯗꯤ ꯑꯁ ꯈꯣꯏꯗꯧꯗꯨ ꯁꯨꯝ ꯁꯥꯎꯒꯠꯂꯒ ꯑꯁ ꯀꯥꯟꯗꯦꯗ ꯃꯁꯤ ꯍꯟꯈ꯭ꯔꯒꯦꯗꯅ ꯃꯗꯨ ꯁꯦꯞꯇꯦꯝꯕꯔ ꯇꯥꯡ 15ꯐꯥꯎ ꯍꯟꯕ ꯌꯥꯕꯒꯤ ꯔꯤꯇꯔꯟ ꯇꯧꯕ ꯌꯥꯕꯒꯤ ꯑꯣꯞꯁꯟꯁꯨ ꯂꯩꯔꯝꯃꯦ ꯑꯩꯅ ꯑꯃꯨꯛ ꯄꯦꯛ ꯇꯧꯁꯜꯂꯒ ꯑꯃꯨꯛ ꯌꯣꯝꯁꯤꯜꯂ ꯊꯝꯈ꯭ꯔꯦꯕ ꯑꯗꯩ ꯃ꯭ꯌꯨꯖꯤꯛ ꯐꯖꯕ ꯏꯟꯗꯤꯌꯥꯟ ꯃ꯭ꯌꯨꯖꯤꯛ ꯑꯗꯒꯤ ꯌꯨꯝꯗ ꯂꯥꯛꯄ ꯑꯩꯈꯣꯏ ꯈꯨꯡꯒꯪꯒꯤ ꯀꯔꯤꯒꯤ ꯎꯠꯄꯒꯤ ꯍꯥꯏꯇꯥꯔꯦ ꯁ꯭ꯀꯣꯔ ꯃꯌꯥꯝꯗꯨ ꯁꯦꯝꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯁꯤꯒꯨꯝꯕꯁꯦ ꯊꯣꯛꯄ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨ ꯑꯩ ꯋꯥꯔꯤꯁꯤ ꯇꯥꯔꯒ ꯑꯗꯨꯝ ꯇꯧꯏ ꯃꯁꯦ ꯑꯩꯒꯤ ꯂꯥꯏꯕꯛꯀꯤꯅꯤ ꯑꯗꯨꯝ ꯑꯩꯒꯤ ꯐꯦꯠꯁꯤꯗ ꯇꯝ ꯂꯩꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯃꯤꯋꯥ ꯇꯥꯐꯝꯗ ꯑꯗꯨꯝ ꯄꯣꯛꯄ ꯍꯥꯏꯗꯣ ꯆꯩ ꯆꯥꯐꯝꯗ ꯀꯔꯤ ꯅꯨꯡꯁꯤꯠ ꯃꯥꯏꯔꯝ ꯀꯔꯤ ꯂꯁꯤꯡ ꯀꯥꯞꯄꯤ ꯀꯔꯤ ꯁꯒꯣꯜ ꯃꯩꯔꯝ ꯀꯔꯤ ꯄꯨꯟꯖꯥꯎ ꯄꯨꯕꯤꯗꯣ ꯑꯗꯨꯝ ꯑꯣꯏ ꯂꯩꯔꯝꯃꯤ ꯑꯩꯅ ꯑꯗꯨꯝ ꯇꯧꯖꯕ ꯃꯤꯋꯥ ꯈꯔ ꯑꯗꯨꯝ ꯇꯥꯕ ꯑꯩꯅ ꯏꯆꯝ ꯆꯝꯅ ꯅꯣꯛꯆꯔꯨꯕ ꯃꯅꯥ ꯀꯔꯤ ꯍꯦꯛ ꯐꯪꯗꯕ ꯃꯤꯅ ꯍꯦꯛ ꯉꯥꯡꯐꯝ ꯑꯣꯏꯕ ꯑꯩꯅ ꯋꯥ ꯑꯃ ꯍꯥꯏꯖꯔꯨ ꯃꯤꯅ ꯍꯦꯛ ꯁꯥꯎ ꯂꯩꯔꯝꯕ ꯑꯩꯒꯨꯝꯕ ꯑꯗꯨꯅ ꯌꯥꯝ ꯇꯧꯖꯩ ꯑꯗꯨꯅ ꯌꯥꯝ ꯁꯣꯔ ꯍꯣꯜꯂꯒ ꯆꯠꯆꯕꯅꯤ ꯑꯗꯨꯕꯨ ꯑꯗꯨꯝ ꯊꯣꯛꯏ ꯋꯥꯔꯤꯁꯤ ꯇꯦꯟꯁꯤꯟꯖꯒꯦ ꯃꯁꯤꯃꯛꯅꯤ ꯑꯗꯣ ꯑꯩ ꯂꯩꯈꯤꯅꯤ ꯔꯤꯇꯔꯟ ꯇꯧꯔꯛꯄ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯅ ꯂꯩꯖꯒꯗꯧꯔꯤꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯁ꯭ꯀꯣꯔꯒꯤꯅꯤ ꯑꯗꯣ ꯂꯩꯕꯨꯗꯤ ꯀꯤꯕꯣꯔꯗ ꯂꯩꯔꯤ ꯑꯃ ꯑꯗꯨꯒ ꯃꯤꯗꯤ ꯀꯤꯕꯣꯔꯗ ꯑꯃꯁꯨ ꯂꯩꯔꯤ ꯕꯠ ꯑꯗꯨꯕꯨ ꯑꯩꯅ ꯔꯣꯂꯦꯟꯗꯒꯤ ꯃꯈꯣꯟ ꯈꯔ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯅ ꯑꯩꯒꯤ ꯋꯥꯔꯤꯅꯤ ꯑꯗꯨꯅ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯉꯁꯤ ꯁꯦꯝꯕꯗ ꯊꯦꯡꯖꯤꯟꯈꯤꯗꯅ ꯆꯥꯛ ꯆꯥꯅꯕ ꯍꯣꯠꯅꯕꯅꯦ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯒꯤ ꯃꯌꯥꯝꯒꯤ ꯍꯣꯠꯅꯕꯅꯦꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯊꯧꯔꯝ ꯉꯁꯤ ꯂꯥꯏꯚ ꯄꯨꯡ 5ꯗꯒꯤ ꯍꯧꯖꯒꯗꯕ ꯂꯥꯏꯚꯇꯨ ꯑꯣꯟꯂꯤ ꯔꯦꯗꯤꯑꯣ ꯈꯛꯇꯪ ꯊꯥꯔꯒ ꯔꯦꯗꯤꯑꯣꯒꯤꯗꯤ ꯁꯣꯏꯗꯅꯕ ꯍꯣꯠꯅꯖꯩ ꯍꯥꯏꯇꯥꯔꯦ ꯃꯁꯤꯅꯤ ꯑꯩꯒꯤ ꯉꯁꯤꯒꯤ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯤ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯇꯝꯊꯣꯛꯑ ꯈꯤꯇꯪ ꯐꯒꯗ꯭ꯔꯅ ꯇꯝꯊꯣꯛꯆꯔꯤꯅꯤ ꯁꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯕꯁꯟꯇꯤ ꯅꯥꯎꯔꯣꯏꯕꯝ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯕꯁꯟꯇꯤ ꯅꯥꯎꯔꯣꯏꯕꯝ ꯌꯦꯁ ꯀꯔꯤꯒꯤ ꯅꯣꯡꯃ ꯅꯤꯅꯤ ꯋꯥꯠꯂꯤꯉꯩꯗ ꯔꯦꯀꯣꯔꯗ ꯇꯧꯕ ꯌꯥꯏ ꯑꯗꯣ ꯅꯨꯡꯇꯤꯒꯤ ꯔꯦꯀꯣꯔꯗ ꯇꯧꯔ ꯊꯝꯕ ꯍꯥꯏꯕꯗꯨꯗꯤ ꯉꯝꯗꯧ ꯃꯥꯟꯗꯦ ꯕꯁꯟꯇꯤ ꯅꯨꯡꯇꯤꯒꯤ ꯔꯦꯀꯣꯔꯗ ꯇꯧꯔꯒ ꯊꯝꯃꯛꯄ ꯍꯥꯏꯕꯁꯦ ꯑꯋꯥꯕ ꯑꯣꯏꯔꯛꯀꯅꯤ ꯑꯗꯨꯕꯨ ꯍꯌꯦꯡ ꯀꯣꯔꯣꯅꯥ ꯐꯔꯒ ꯑꯩꯅ ꯂꯤꯂꯥ ꯆꯠꯂꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯔꯦꯀꯣꯔꯗ ꯇꯧꯔꯒ ꯊꯝꯃꯛꯀꯅꯤ ꯃꯍꯧꯁꯥ ꯑꯩꯅ ꯀ꯭ꯔꯥꯏꯝ ꯔꯤꯄꯣꯔꯠꯁꯇ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯍꯞꯇꯥ ꯑꯃꯗ 3ꯂꯛ 4ꯂꯛ ꯁꯨꯃꯥꯏꯅꯒ ꯂꯥꯛꯄ ꯑꯗꯨꯒꯤ ꯃꯇꯝ ꯑꯃꯃꯨꯛ ꯂꯥꯛꯄꯁꯨ ꯌꯥꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯊꯥꯒꯠꯆꯔꯤ ꯑꯩꯅ ꯇꯝꯖꯔꯤꯕꯁꯤꯅ ꯑꯩꯒꯤ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯉꯁꯤꯒꯤ ꯃꯌꯥꯝꯗꯨꯅꯤ ꯑꯗꯨꯅ ꯂꯣꯏꯅꯃꯛ ꯑꯩꯒꯤ ꯁ꯭ꯀꯣꯔꯁꯤꯡꯁꯦ ꯃꯥꯡꯈꯤꯗꯅꯀꯣ ꯑꯃꯨꯛ ꯀꯣꯛꯈꯠꯆꯕ ꯍꯣꯠꯅꯕꯗ ꯑꯣꯟꯊꯣꯛꯅ ꯃꯇꯝ ꯆꯪꯈ꯭ꯔꯕ ꯑꯩꯗꯤ ꯅꯪꯉꯔꯣꯏ ꯑꯗꯨ ꯃꯤꯅꯤꯠ 10ꯗ ꯑꯣꯏꯔꯁꯨ ꯁꯦꯝꯖꯒꯦꯅ ꯇꯧꯕꯅꯤ ꯑꯗꯨ ꯎꯆꯤꯟ ꯂꯣꯏꯁꯟꯕ ꯑꯗꯨꯝ ꯌꯧꯈ꯭ꯔꯦ ꯃꯃꯥ ꯑꯗꯨ ꯊꯦꯡꯅꯔꯒ ꯃꯃꯥꯒꯤ ꯃꯇꯥꯡ ꯑꯃ ꯍꯥꯞꯆꯒꯦ ꯇꯧꯕꯅꯤ ꯌꯥꯗ꯭ꯔꯦ ꯁꯣꯔꯤ ꯕꯦꯔꯤ ꯁꯣ ꯍꯌꯦꯡ ꯇꯥꯃꯤꯟꯅꯔꯁꯤ ꯈꯪꯃꯤꯟꯅꯔꯁꯤ ꯍꯥꯏꯇꯥꯔꯦ ꯃꯁꯤꯅ ꯑꯩꯒꯤ ꯑꯋꯥꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯃꯤꯌꯥꯝꯗ ꯇꯝꯖꯔꯤꯕ ꯄ꯭ꯔꯤꯌꯥꯀꯥꯟꯇ ꯀꯩ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯖꯤꯇꯦꯟ ꯁꯔꯥꯡꯊꯦꯝ ꯊꯥꯒꯠꯆꯔꯤ ꯕꯤ ꯑꯦꯝ ꯋꯥꯔꯤꯁ ꯃꯥꯏꯀꯦꯜ ꯀꯣꯟꯁꯝ ꯁꯟꯖꯤꯔꯝꯕꯝ ꯇꯣꯝꯕꯤꯁꯅꯥ ꯇꯝꯐꯥ ꯖꯨꯂꯤꯌꯥ ꯊꯥꯒꯠꯆꯔꯤ ꯊꯥꯡꯖꯝ ꯅꯤꯂꯣ ꯊꯥꯒꯠꯆꯔꯤ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯐꯕꯒꯤ ꯔꯤꯋꯥꯔꯗ ꯑꯣꯏꯅ ꯄ꯭ꯔꯃꯣꯁꯟ ꯀꯔꯤ ꯑꯣꯏꯅ ꯄꯤꯗꯣꯏꯅꯣ ꯊꯣꯏꯗꯣꯛꯄ ꯑꯗꯨꯒꯨꯝꯕꯗꯤ ꯂꯩꯖꯗꯦ ꯊꯥꯡꯖꯝ ꯅꯤꯂꯣ ꯁꯔ ꯋꯥꯔꯤꯅꯤ ꯍꯥꯏꯇꯥꯔꯦ ꯋꯥꯈꯜꯅ ꯁꯥꯒꯠꯆꯕꯅꯤ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯀꯦꯁ ꯃꯌꯥꯝ ꯂꯩꯔꯤ ꯁꯨꯝ ꯄꯨꯊꯣꯛꯑꯒ ꯃꯇꯝ ꯈꯔꯗꯤ ꯑꯗꯨꯝ ꯇꯥꯃꯤꯟꯅꯈꯤꯁꯤ ꯍꯥꯏꯇꯥꯔꯦ ꯁꯣ ꯊꯥꯒꯠꯆꯔꯤ ꯍꯟꯅ ꯃꯁꯤꯒꯤꯗꯃꯛ ꯑꯗꯨꯒ ꯀꯣꯟꯖꯦꯡꯕ ꯉꯧꯕ ꯑꯗꯨꯒ ꯄ꯭ꯔꯦꯝꯖꯤꯠ ꯔꯥꯅꯤ ꯕꯂꯥ ꯂꯩꯁꯥꯡꯊꯦꯝ ꯁꯅꯥꯖꯥꯎꯕ ꯃꯥꯏꯕꯝ ꯔꯣꯃꯅꯤ ꯀꯣꯟꯊꯧꯖꯝ ꯔꯥꯖꯦꯟ ꯀꯨꯃꯥꯔ ꯅꯥꯎꯔꯦꯝ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯍꯟꯅ ꯒꯤꯇꯥ ꯁꯔꯥꯡꯊꯦꯝ ꯃꯤꯅꯥ ꯀꯨꯃꯥꯔ ꯅꯣꯡꯊꯣꯝꯕꯝ ꯄꯁꯨꯔꯥꯝ ꯊꯥꯒꯠꯆꯔꯤ ꯍꯟꯅ ꯏꯕꯦꯝꯆ ꯂꯩꯃ ꯇꯦꯟꯊꯥ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯃꯣꯅꯣꯗ꯭ꯔꯃꯥ ꯅꯨꯡꯉꯥꯏꯖꯩ ꯇꯥꯛꯄꯤꯔꯛꯄ ꯁꯣꯕꯤꯇꯥ ꯀꯩꯁꯥꯝ ꯀꯕꯤ ꯋꯥꯏꯈꯣꯝ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯄꯦꯄꯤ ꯄꯨꯈ꯭ꯔꯝꯕꯝ ꯔꯥꯖ ꯁꯅꯥꯊꯣꯏ ꯇꯥꯇꯣꯟ ꯈꯪꯒꯟꯕ ꯄꯨꯝꯅꯃꯛ ꯊꯥꯒꯠꯆꯔꯤ ꯑꯗꯣꯝꯅ ꯁꯄꯣꯔꯠ ꯄꯤꯕꯤꯔꯤꯕ ꯑꯗꯣꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯋꯥꯈꯜꯂꯣꯟ ꯄꯤꯕꯤꯔꯤꯕ ꯑꯁꯤꯒꯤꯗꯃꯛ ꯄ꯭रिꯌꯥ ꯒꯨꯔꯨꯃꯌꯨꯝ ꯊꯥꯒꯠꯆꯔꯤ
ꯍꯟꯅꯅ ꯊꯥꯒꯠꯆꯔꯤ ꯑꯩꯁꯦ ꯉꯁꯤ ꯇꯧꯔꯔꯣꯏꯅ ꯇꯧꯖꯔꯝꯃꯕꯅꯤ ꯑꯗꯨꯕꯨ ꯁꯣꯏꯗꯅꯕ ꯍꯥꯏꯗꯅ ꯃꯌꯥꯝꯅ ꯉꯥꯏꯔꯝꯒꯗꯕ ꯃꯌꯥꯝꯗꯨꯒꯤ ꯈꯜꯂꯨꯔꯒ ꯇꯧꯖꯈ꯭ꯔꯦ ꯑꯁꯣꯏ ꯑꯔꯥꯛ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ ꯄ꯭ꯔꯤꯌꯥꯀꯥꯟꯇ ꯍꯟꯅꯅ ꯊꯥꯒꯠꯆꯔꯤ ꯖꯦꯝꯁ ꯇꯦꯂꯪꯒꯥꯅ ꯄꯥꯏꯔꯤꯁꯦ ꯅꯨꯡꯁꯤꯠꯀꯤ ꯑꯣꯄꯣꯖꯤꯠꯅꯤ ꯀꯥꯎꯕꯤꯅꯨ ꯅꯨꯡꯁꯤꯠꯀꯤ ꯑꯣꯄꯣꯖꯤꯠꯅꯤ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯄ꯭ꯔꯤꯌꯥꯀꯥꯟꯇ ꯆꯥꯛ ꯊꯣꯡꯉ ꯆꯥꯔꯤꯁꯤꯁꯨ ꯃꯩꯒꯤ ꯃꯊꯛꯇ ꯐꯝꯃꯒꯅꯤ ꯆꯐꯨꯅ ꯑꯗꯨꯅꯤ ꯄꯨꯟꯁꯤ ꯍꯥꯏꯁꯦ ꯁꯤ ꯉꯥꯛꯇꯅꯤ ꯃꯩ ꯑꯁꯤ ꯁꯥꯏꯗꯅ ꯑꯗꯨꯕꯨ ꯃꯩꯒꯤ ꯃꯩꯊꯛꯇꯨꯗ ꯆꯐꯨꯅ ꯐꯝꯃꯒ ꯑꯩꯈꯣꯏꯅ ꯆꯥꯔꯤꯅꯤ ꯑꯗꯨꯅ ꯐꯝꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯐꯝꯃꯣꯔꯤ ꯁꯤꯗꯣꯔꯤꯕꯅꯤꯗꯅꯀꯣ ꯁꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯃꯜ ꯌꯥꯝꯂꯕ ꯑꯗꯣꯝꯅ ꯃꯇꯝ ꯀꯥꯏꯊꯣꯛꯄꯤꯗꯅ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯍꯟꯕꯤꯔꯤꯕꯁꯤꯒꯤꯗꯃꯛ ꯑꯗꯨꯒ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯍꯌꯦꯡꯒꯤ ꯇꯥꯡꯀꯛꯇ ꯀꯔꯤ ꯑꯃꯨꯛ ꯑꯣꯏꯒꯗꯒꯦ ꯀꯔꯤ ꯂꯥꯛꯀꯗꯒꯦ ꯍꯥꯏꯕ ꯍꯌꯦꯡꯁꯨ ꯑꯃꯨꯛ ꯈꯪꯃꯤꯟꯅꯁꯤ ꯇꯥꯕꯤꯔꯤꯕꯁꯤꯡ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯁꯄꯣꯔꯠ ꯇꯧꯖꯕ ꯑꯣꯏꯅ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯊꯝꯖꯕ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯒꯤ ꯊꯤꯝ ꯑꯣꯏꯖꯔꯤꯕ ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯇꯥꯃꯤꯟꯅꯁꯤ ꯉꯁꯤꯒꯤ ꯇꯥꯡꯀꯛ ꯑꯁꯤꯒꯤ ꯀꯔꯤ ꯐꯥꯎꯕꯤꯕꯒꯤ ꯃꯔꯛꯇ ꯋꯥꯈꯜꯂꯣꯟ ꯄꯤꯕꯤꯔꯤꯉꯩ ꯃꯔꯛ ꯑꯁꯤꯗ ꯃꯌꯥꯝꯒꯤ ꯀꯃꯦꯟ ꯄꯤꯔꯤꯉꯩꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯌꯦꯅꯤꯡ ꯍꯨꯜꯂꯛꯂꯦ ꯍꯥꯏꯕ ꯏꯁꯩ ꯑꯁꯤ ꯇꯥꯕꯤꯁꯤ ꯏꯟꯇꯔꯦꯁ ꯂꯩꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯥꯏꯇꯥꯔꯦ ꯄꯨꯝꯅꯃꯛꯇ ꯀꯠꯊꯣꯛꯆꯔꯤ ꯗꯦꯗꯤꯀꯦꯠ ꯇꯧꯖꯔꯤ ꯁꯠꯇ꯭ꯌ ꯅꯤꯉꯣꯝꯕꯝꯒꯤ ꯃꯌꯦꯛꯇ ꯕꯤꯅꯣꯗ ꯀꯨꯃꯥꯔꯅ ꯃ꯭ꯌꯨꯖꯤꯛ ꯂꯣꯏꯅꯅ ꯏꯁꯥꯃꯛꯀꯤ ꯇ꯭ꯌꯨꯟꯗ ꯑꯃꯗꯤ ꯈꯣꯟꯖꯦꯜꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯌꯦꯅꯤꯡ ꯍꯨꯜꯂꯛꯂꯦ ꯑꯩꯒꯤ ꯊꯃꯣꯏꯁꯦ yening hulakle aigi tamoise nangi nungsi satam urubada yening hulakle aigi tamoise nangi nungsi satam urubada ꯇꯞꯊꯕ ꯉꯝꯂꯛꯇꯔꯦ ꯑꯩꯒꯤ ꯄꯨꯛꯅꯤꯡꯁꯦ ꯄꯥꯊꯕ ꯉꯝꯂꯛꯇꯔꯦ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯅꯪꯒꯤ ꯁꯛꯇꯝꯅ ꯌꯥꯀꯥꯏꯍꯜꯂꯔꯦ ꯅꯪꯒꯤ ꯁꯛꯇꯝꯅ ꯌꯥꯀꯥꯏꯍꯜꯂꯔꯦ yening hulakle aigi tamoise nangi nungsi satam urubada nangi nungsi satam urubada ꯈꯪꯂꯝꯗꯕ ꯅꯨꯡꯁꯤꯕ ꯈꯪꯍꯜꯂꯦ ꯅꯪꯅ ꯎꯔꯨꯕ ꯌꯦꯡꯂꯨꯕꯗ ꯅꯪꯒꯤ ꯁꯨꯝꯍꯠꯄ ꯁꯛꯇꯝ ꯑꯩꯒꯤ ꯇꯥꯑꯣꯏꯅꯤꯡꯕꯅ ꯄꯥꯝꯕꯟꯕꯁꯨ ꯍꯩꯔꯛꯂꯦ ꯈꯪꯂꯝꯗꯕ ꯅꯨꯡꯁꯤꯕ ꯈꯪꯍꯜꯂꯦ ꯅꯪꯅ ꯎꯔꯨꯕ ꯌꯦꯡꯂꯨꯕꯗ ꯅꯪꯒꯤ ꯁꯨꯝꯍꯠꯄ ꯁꯛꯇꯝ ꯑꯩꯒꯤ ꯇꯥꯑꯣꯏꯅꯤꯡꯕꯅ ꯄꯥꯝꯕꯟꯕꯁꯨ ꯍꯩꯔꯛꯂꯦ ꯃꯤꯀꯨꯞ ꯑꯃꯠꯇꯁꯨ ꯀꯥꯎꯕ ꯉꯝꯗꯔꯦ ꯃꯤꯀꯨꯞ ꯑꯃꯠꯇꯁꯨ ꯀꯥꯎꯕ ꯉꯝꯗꯔꯦ ꯅꯪꯕꯨ nangu yening hulakle
ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯅꯪꯒꯤ ꯅꯨꯡꯁꯤ ꯁꯛꯇꯝ ꯎꯔꯨꯕꯗ ꯅꯪꯒꯤ ꯅꯨꯡꯁꯤ ꯁꯛꯇꯝ ꯎꯔꯨꯕꯗ Malang sahuna unakpada Nungsi irina jothalle aigi hachang se Nangi atham amabu pangnaba Inglaba malang sahuna unakpada Si irina jothalle aigi hachang se nangi athang amabu pangnaba amoy kisi thoktuna pirage nafamda Yening hulakle aigi tamoise nangi nungsi saktam urubada tapthaba namlaktare aigi pukningse athaba namlaktare aigi wakhalse nangi saktamna yakai hallare Nangi saktamna yakai hallare Yening hulakle aigi tamoise Nangi nungsi saktam urubada Nangi nungsi saktam urubada Hanana thagachari ngasigi tharomasi loiba fawa sarug yabiriba tabiriba mayam pumnamak hayeng amuk inspector tayagi chahunga mari suba tangkakta ngasigi lemhoriba case asi loisilaba matungda kari karamba anaubu case amamuk lakadagi yengminasi taminasi khaminasi ngasigi tharomasi loisinjabagi ayabadu tabiriba mayam punamuktigi laujari hanana thagachari sarug yabiriba comment pibiriba mayam punamak kasi Hanana thagachari mayam punama so thank you so much habirakasigi Rajen Kumar Loktak ta number pami sai sin number adubu hauji phogidi oidri hai tareko mayam semko chagat pa studio semba next another studio ma semba semko chagat pagi thabak na yamada leiri pomna magasi mayam gi damang ni honazaki ge lepa leitana mayam na matam punamak cha support to view aikoi na honajari ba pomna magasi mayam na nungsibiduna So thank you so much ngasigi thoromasi mapung banwi basigi damak hanana thagachari ngasigi damak tudi matang asida thoromasi loisinjabagi abadu logjari pomno mapu khurumjari Laikha suna saat laba laikolni Tanglup kaya gi itin famni Kena balai traba hakchangi thawaini Diamond FM Radio 91.2 Diamond Radio Channel